ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤ ꯃꯤꯑꯣꯏ 5ꯅꯤ꯫ ꯃꯤ ꯑꯃꯁꯨ ꯍꯦꯜꯂꯛꯀꯗꯧꯔꯦ꯫ ꯀꯨꯜꯂ ꯑꯃꯗꯤ ꯂꯩꯃ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯄꯤꯕ 2 ꯂꯩꯕꯅꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯃꯩꯔꯥꯕꯅꯤ꯫ ꯄꯥꯔꯤ ꯅꯨꯄꯤ ꯊꯤꯔꯦ, ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯥꯡꯁꯤ ꯃꯕꯨꯛ ꯈꯔ ꯐꯠꯇꯕꯤ ꯅꯨꯄꯤ ꯍꯥꯏꯗꯣꯛꯑꯣꯏ꯫ ꯃꯩꯔꯥꯕꯒꯤ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯏꯃꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗꯤ ꯂꯨꯍꯣꯡꯕ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯔꯥꯡ ꯂꯥꯡꯅꯔꯤ꯫ ꯁꯣꯝꯗ ꯂꯩꯔꯥꯡ ꯃꯥꯗꯤ ꯃꯀꯦ ꯁꯦꯝꯗꯨꯅ ꯏꯃꯨꯡꯗꯨꯗ ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ, ꯑꯗꯨꯃꯛ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩ꯫ ꯂꯩꯃꯅ, "ꯂꯩꯔꯥꯡ, ꯍꯥꯏ ꯂꯩꯔꯥꯡ, ꯇꯥꯕ꯭ꯔꯣ?" ꯉꯥꯏꯍꯥꯛꯇ ꯀꯣꯝꯅ ꯂꯩꯔꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯀꯧꯔꯗꯧꯅꯤ꯫ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯐꯝ ꯈꯪꯕ ꯅꯠꯇꯦ ꯑꯣꯏꯕ꯫ ꯃꯁꯤꯒꯤ ꯃꯧꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕ ꯖꯥꯠꯅꯣꯅꯦ? "ꯍꯩ ꯂꯩꯔꯥꯡ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ?" ꯂꯩꯔꯥꯡꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯜꯗꯨ ꯀꯜꯂꯞꯅ ꯈꯨꯝꯂꯛꯏ꯫ "ꯍꯣ ꯀꯔꯤꯅꯣ ꯅꯨꯡꯁꯥ ꯆꯥꯛ ꯌꯨꯡꯕꯁꯤꯗ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ?" "ꯍꯩꯃ, ꯅꯪꯗꯤ ꯑꯩꯅ ꯑꯃꯨꯛ ꯀꯧꯕꯗ ꯈꯨꯝꯕ꯭ꯔꯣ?" "ꯈꯨꯝꯃꯣꯏꯅ ꯈꯨꯝꯗ꯭ꯔꯤꯕ ꯊꯑꯣꯏꯅ." "ꯏ, ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ, ꯉꯥꯏꯍꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯄꯣꯟꯇꯦ, ꯀꯧꯗꯣꯏꯗ ꯇꯧ ꯂꯩꯌꯦꯕ꯫ ꯑꯩꯅ ꯉꯥꯏꯍꯥꯛ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯁꯦ ꯅꯣꯏ ꯀꯜꯂꯛꯄ꯭ꯔꯣ? ꯌꯦꯡꯉꯨꯅꯦ, ꯃꯕꯨꯛꯁꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ꯫ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ, ꯃꯧꯒꯤ ꯐꯅꯦꯛ ꯐꯤꯒꯦꯗꯣ ꯂꯣꯏꯔꯕ꯭ꯔꯥ ꯍꯪꯉꯨꯁꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦ꯫ ꯅꯪ ꯆꯠꯂꯒ ꯍꯪꯉꯨꯔꯣ, ꯑꯩ ꯆꯠꯄꯒ ꯉꯝꯖꯔꯔꯣꯏ꯫ ꯁꯤꯒꯤ ꯑꯝꯇ ꯀꯥꯟꯅꯕꯁꯨ ꯅꯠꯇꯕꯗꯨꯕꯨ." "ꯍꯩꯃ, ꯀꯔꯤꯅꯣꯅꯦ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗꯕꯨ ꯀꯔꯤꯒꯤ ꯀꯥꯟꯅꯕꯅꯣ? ꯅꯪꯒꯤꯁꯨ ꯑꯇꯇꯥꯏ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ, ꯇꯧꯐꯝ ꯊꯣꯛꯄ ꯅꯊꯧ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ." "ꯑꯩꯈꯣꯏ ꯈꯪꯗꯦ ꯀꯅꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯣ꯫ ꯑꯩꯅ ꯏꯄꯣꯝ ꯊꯤꯀꯩ ꯍꯣꯠꯅꯔꯨꯔꯒ ꯍꯌꯦꯡꯋꯥꯏ ꯏꯊꯛ ꯀꯥꯈꯠꯂꯛꯅꯕ꯭ꯔꯣ?" "ꯌꯦꯔꯥꯗ, ꯂꯥꯛꯐꯧ ꯂꯥꯛꯇ꯭ꯔꯤ ꯕꯤꯠ ꯇꯦꯛꯄ ꯋꯥ ꯉꯥꯡꯅꯨꯗ꯫ ꯅꯪꯅ ꯇꯐꯧ ꯃꯔꯥꯏꯅ ꯑꯗꯨꯝ ꯐꯖꯔꯛꯀꯅꯤ꯫ ꯍꯧꯖꯤꯛꯇꯒꯤ ꯈꯪꯉꯦ ꯀꯌꯥꯃꯨ ꯐꯗꯣꯔꯤꯒꯦ꯫ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕꯒꯗꯤ ꯌꯥꯔꯣꯏꯍꯦ." "ꯍꯣꯏꯑꯕ, ꯑꯗꯣ ꯐꯅꯦꯛꯇꯣ ꯑꯝꯇ ꯍꯪꯉꯨꯁꯣꯏꯃꯤ." "ꯑꯗꯨꯗꯤ ꯁꯦꯜ ꯈꯔ ꯍꯦꯟꯖꯤꯟꯅ ꯍꯥꯏꯇꯥꯕ꯫ ꯑꯇꯣꯝꯕꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ, ꯑꯩꯁꯨ ꯑꯋꯥꯃꯜ ꯈꯔ ꯂꯧꯗ꯭ꯔꯗꯤ ꯀꯩꯅꯣ." "ꯍꯩꯃ, ꯀꯔꯤ ꯋꯥꯇꯥꯅꯣꯅꯦ?" "ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯩꯗꯤ ꯋꯥꯇꯥ ꯑꯃ ꯉꯥꯡꯕꯅꯤ, ꯑꯗꯨꯅ ꯋꯥꯇꯥ ꯑꯃ ꯉꯥꯡꯗꯕꯤ ꯑꯃ ꯑꯗꯨꯝ ꯆꯠꯄꯤꯔꯨꯔꯣ꯫ ꯏꯃꯥꯅ ꯑꯗꯨꯝ ꯆꯠꯄꯤꯔꯨꯔꯣ꯫ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯄꯣꯟꯇꯦ꯫ ꯅꯪꯅ ꯈꯟꯕꯗꯣ ꯇꯧꯔꯣ, ꯑꯃꯨꯛꯇ ꯍꯪꯉꯨꯁꯣ꯫ ꯃꯁꯤ ꯍꯥꯏꯕꯕꯨ ꯁꯤꯈꯥꯛ ꯍꯦꯛ ꯈꯥꯡꯕ ꯃꯈꯩ ꯌꯥꯗꯕꯁꯤꯕꯨ ꯀꯔꯤꯅꯣꯏꯃꯤ ꯃꯁꯤꯕꯨ? ꯊꯕꯛꯁꯤꯡꯁꯦ ꯑꯃꯠꯇꯁꯨ ꯌꯥꯎꯗꯅ ꯐꯅꯕꯨ ꯉꯝꯃꯤꯅꯦ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ꯫ ꯑꯩꯗꯤ ꯀꯩꯒꯤ ꯌꯥꯎꯖꯔꯨꯗꯣꯏꯕ? ꯑꯩꯅ ꯏꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯅ ꯃꯣꯏꯅ ꯂꯩꯅꯕ ꯀꯥꯒꯁꯦ ꯁꯦꯡꯖꯜꯂꯨ ꯇꯥꯔꯤꯅꯦ꯫ ꯍꯌꯦꯡꯋꯥꯏ ꯂꯥꯛꯑꯀꯥꯟꯗꯅ ꯑꯩꯈꯣꯏꯒꯁꯦ ꯎꯁꯤꯠꯄꯤꯒꯗꯕ ꯅꯠꯇꯦ꯫ ꯕꯦꯝꯃ, ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯤꯕ ꯑꯉꯛꯄꯅꯤꯍꯦ꯫ ꯂꯥꯛꯇ꯭ꯔꯤꯕ ꯃꯤꯗꯨꯕꯨ ꯅꯝꯗꯅ ꯐꯠꯇꯕ ꯍꯦꯛ ꯇꯥꯍꯜꯂꯤ꯫ ꯇꯜꯂꯦꯒ ꯇꯜꯂꯦ ꯍꯥꯏꯌꯣ꯫ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ, ꯆꯒꯠ ꯑꯃꯨꯛ ꯉꯥꯡꯗꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ." "ꯏ, ꯀꯔꯤꯒꯤꯅꯣ ꯄꯣꯊꯥꯗꯣꯏꯗꯤ? ꯍꯣ ꯋꯥꯔꯦ, ꯋꯥꯕꯩ ꯅꯠꯇ꯭ꯔꯗꯤ ꯀꯩꯒꯤ ꯑꯣꯏꯗꯣꯔꯤꯒꯦ?" "ꯈꯪꯗ꯭ꯔꯦꯗ, ꯊꯕꯛꯅ ꯑꯩꯅ ꯁꯨꯏ, ꯋꯥꯕꯅ ꯅꯪꯅ ꯋꯥꯏ꯫ ꯍꯣꯏ ꯄꯣꯊꯥꯔꯨꯔꯣ, ꯉꯁꯥꯏꯗꯒꯤ ꯄꯣꯊꯥꯃꯟꯗꯅ ꯋꯥꯔꯝꯃꯅꯤ." ꯂꯩꯔꯥꯡ ꯃꯅꯦꯝꯅ ꯈꯨꯝꯂꯝꯗ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯪꯈꯤ꯫ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯕꯣ, ꯃꯧꯅꯦꯅ ꯑꯃꯁꯤꯐꯥꯎ ꯈꯤꯗ꯭ꯔ ꯂꯩꯔꯤ ꯀꯥꯟꯁꯤꯗ ꯂꯥꯛꯇꯣꯔꯤꯕ ꯑꯃꯗꯨꯅ ꯀꯝꯗꯧꯗꯣꯔꯤꯕꯅꯣ ꯋꯥꯈꯜꯒ ꯇꯥꯖꯗꯦ꯫ ꯑꯩꯅ ꯃꯤꯃꯥꯡꯗ ꯌꯥꯝꯅ ꯉꯥꯡꯅꯕꯗꯣ ꯇꯜꯂꯦ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯊꯣꯛꯄꯁꯤꯗ ꯏꯊꯛ ꯀꯥꯈꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯗꯨꯗ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯃꯥꯅ ꯂꯩꯔꯕꯁꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯤ ꯂꯩꯃ ꯃꯥꯅ ꯑꯅꯝꯕ ꯍꯣꯠꯅꯔꯤ꯫ ꯑꯁ, ꯈ꯭ꯋꯥꯡꯒꯁꯤ ꯂꯣꯏ ꯇꯥꯍꯧꯗꯧꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯃꯧ ꯑꯅꯧꯕꯤ ꯁꯥꯗꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ, ꯑꯃꯁꯤꯅ ꯃꯅꯦꯝ ꯁꯥꯗꯅ ꯄꯣꯊꯥꯕꯗ ꯀꯣꯛꯀ ꯉꯥꯎꯏ꯫ ꯅꯨꯡꯉꯥꯏꯔꯦ ꯁꯤꯃꯉꯥꯏ ꯀꯩꯅꯣ ꯏꯃꯧ ꯂꯩꯖꯕ ꯍꯥꯏꯗꯣ꯫ ꯈ꯭ꯋꯥꯡꯁꯦ ꯇꯦꯛꯇ꯭ꯔꯤꯐꯥꯎ ꯁꯨꯕ ꯍꯥꯏꯗꯨꯅꯤ, ꯇꯦꯛꯈꯤꯕ ꯅꯨꯃꯤꯠꯇ ꯇꯣꯛꯄ ꯇꯥꯕꯅꯤ꯫ ꯁꯤꯈꯛ ꯁꯨꯕꯕꯨ ꯊꯕꯛ ꯑꯣꯏꯅ ꯊꯥꯕ ꯌꯥꯕ꯭ꯔꯣ? ꯁꯨꯗꯣꯛꯂꯒ ꯂꯣꯏꯔꯦ꯫ "ꯋꯥꯔꯗꯤ ꯀꯣꯛ ꯍꯦꯛ ꯇꯣꯛꯎ ꯅꯪꯕꯨꯁꯨ, ꯊꯕꯛꯅ ꯋꯥꯕꯅꯤ꯫ ꯅꯪꯒꯤ ꯏꯁꯧꯗꯨꯅ ꯍꯦꯟꯅ ꯇꯥꯖꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯉꯔꯪ ꯍꯦꯛ ꯉꯪꯒꯗꯅ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯂꯛꯄ ꯍꯦꯛ꯫ ꯀꯅꯥꯅꯕꯨ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯃꯥꯅ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯕ, ꯌꯥꯝ ꯉꯝꯗ꯭ꯔꯣ? ꯑꯩꯅꯅꯦ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯇꯥꯔꯒ ꯐꯖꯗꯦ ꯀꯩꯗꯧꯔꯨꯒꯕꯅꯣ ꯈꯜꯂꯒꯅꯦ ꯄꯪꯂꯩ ꯂꯩꯕꯁꯤꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯃꯥꯒꯤꯁꯦ꯫ ꯏꯆꯥ ꯅꯨꯄꯥꯗ ꯇꯥꯛꯊꯣꯛꯑꯒ ꯇꯞ ꯇꯥꯏꯅ ꯍꯦꯛ ꯍꯨꯜꯂꯒꯅꯦ ꯂꯩꯀꯥꯏ ꯁꯔꯥ ꯁꯤꯜꯂꯒ ꯐꯒꯗꯕꯅꯤ꯫ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯇꯧꯗꯧꯔꯤꯕꯅꯤ." "ꯇꯧꯔꯨꯅꯨꯀꯣ,
ꯇꯥꯠ ꯌꯥꯝ ꯍꯩꯕ ꯅꯨꯄꯤꯅꯤ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨꯒꯤ ꯑꯣꯟꯅꯕꯗ ꯊꯣꯛ ꯑꯣꯟꯊꯣꯛꯂꯒ ꯄꯥꯎ ꯖꯥꯠ ꯖꯥꯠꯅꯤ ꯇꯝꯁꯤꯜꯂꯛꯀꯗꯧꯔꯤꯁꯦ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦꯀꯣ ꯌꯥꯝ ꯉꯝꯕꯅꯤ ꯏꯁ ꯃꯃꯥ ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯊꯥꯖꯗ꯭ꯔꯒ ꯃꯇꯨ ꯀꯇꯟꯅ ꯁꯤꯅ ꯍꯥꯏꯕꯗ ꯊꯥꯖꯔꯗꯤ ꯂꯣꯏꯔꯦꯗꯅ ꯃꯥ ꯌꯥꯔꯦ ꯇꯣ ꯀꯥꯟꯅꯕ ꯋꯥ ꯑꯣꯏꯅ ꯉꯥꯡ ꯃꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯅꯔꯒ ꯈꯗꯥꯛ ꯆꯣꯛꯅꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯃꯧ ꯅꯨꯄꯤꯒꯤ ꯐꯤꯗꯣ ꯂꯣꯏꯔꯕ ꯍꯪꯂꯨ ꯅꯛꯁꯤꯜꯂꯛꯂꯒ ꯂꯧꯕꯗꯨ ꯈꯨꯌꯧꯅꯅꯤ ꯍꯣꯏ ꯍꯣꯏ ꯅꯍꯥꯟ ꯂꯩꯇꯛ ꯎꯍꯧꯔꯕꯅꯤ ꯂꯣꯏꯔꯝꯃꯅꯤ ꯑꯩ ꯆꯠꯂꯨꯔꯒꯦ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯩꯔꯥꯕꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀ ꯑꯣꯏꯕꯒ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯁꯨ ꯍꯟꯅꯈ꯭ꯔꯕꯗ ꯂꯩꯃ ꯃꯃꯧ ꯑꯍꯜ ꯑꯗꯨꯗ ꯋꯥ ꯍꯩꯔꯛꯏ ꯕꯦꯝꯃ ꯂꯩꯔꯥꯡ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯌꯦꯡꯉꯣꯏ ꯃꯤꯈꯩꯁꯨ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯑꯇꯣꯝꯕꯒꯤ ꯀꯥꯁꯤꯗꯤ ꯌꯥꯎꯔꯨꯔꯅꯨ ꯃꯧꯅ ꯃꯥꯏꯅ ꯂꯣꯏꯁꯤꯟꯖꯔꯁꯅꯤ ꯂꯩꯁꯥꯕꯤ ꯃꯈꯩꯁꯨ ꯄꯥꯈꯣꯟ ꯑꯃꯠꯇ ꯁꯤꯕ ꯅꯪꯍꯧꯕ ꯖꯥꯠ ꯅꯠꯇꯦ ꯄꯨꯡ ꯆꯥꯏꯒꯤ ꯆꯥꯏꯔꯒ ꯂꯩꯍꯧꯔꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯉꯁꯥꯏꯗꯒꯤ ꯏꯄꯣꯝ ꯊꯤꯈꯩ ꯋꯥꯔꯨꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯂꯣꯏꯁꯤꯟꯗꯣꯏꯕ ꯁꯨꯛꯉꯝ ꯍꯦꯛ ꯉꯝꯃꯔꯣꯏ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯃꯧꯁꯤꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯅꯤ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯊꯕꯛ ꯅꯠꯇꯤꯌꯦ ꯃꯣꯏ ꯂꯨꯍꯣꯡꯕꯒꯤ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯂꯨꯍꯣꯡꯕꯁꯤ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯃꯇꯩ ꯃꯅꯥꯎ ꯂꯣꯏꯁꯤꯟꯖꯔꯁꯅꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯀꯅꯨ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯉꯁꯤꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯋꯥꯕꯗ ꯂꯣꯏꯔꯝꯃꯅꯤꯅꯦ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯇꯧꯗꯣꯔꯤꯒꯦ ꯅꯪꯒꯤ ꯍꯥꯛꯇꯛꯇꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯨꯅꯤ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯑꯉꯥꯡꯍꯣꯏꯒꯤ ꯊꯕꯛꯄꯨ ꯑꯩꯅ ꯇꯧꯒꯗ꯭ꯔꯣ ꯑꯩ ꯉꯝꯃꯣꯏꯗꯤ ꯉꯝꯃꯣꯏ ꯋꯥ ꯆꯒꯠ ꯆꯒꯠ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ ꯏꯃꯥ ꯆꯥꯛꯇ ꯑꯩ ꯆꯥꯁꯤꯟꯈꯤꯕꯒꯤ ꯋꯥꯅꯒ ꯋꯥꯕꯅꯦ ꯑꯩ ꯇꯨꯝꯕ ꯆꯪꯉꯦ ꯉꯥꯡꯅꯔꯤꯗꯨ ꯇꯥꯕꯗ ꯊꯥꯖ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯞꯅ ꯌꯥꯔꯅꯤꯌꯦ ꯏꯆꯦꯁꯨ ꯏꯃꯥꯁꯨ ꯄꯣꯊꯥꯕꯤꯔꯨꯔꯣ ꯑꯩ ꯂꯣꯏꯁꯤꯜꯂꯛꯂꯒꯦ ꯉꯁꯥꯏꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯋꯥꯔꯝꯃꯅꯤ ꯌꯥꯗꯦ ꯌꯥꯗꯦ ꯉꯁꯤꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯏꯃꯧꯅ ꯇꯧꯕ ꯌꯥꯗꯦ ꯅꯪꯒꯤ ꯀꯥꯗꯣ ꯂꯣꯏꯁꯤꯜꯂꯒ ꯄꯣꯊꯥꯖꯔꯨꯔꯣ ꯏꯃꯥ ꯌꯥꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯀꯩꯁꯨ ꯋꯥꯗꯤꯌꯦ ꯍꯣꯏ ꯍꯣꯏ ꯇꯧꯔꯁꯤꯁꯦ ꯏꯃꯥꯒ ꯄꯨꯟꯅ ꯉꯁꯤꯁꯤ ꯋꯥꯔꯦ ꯍꯥꯏ ꯄꯣꯊꯥꯖꯔꯨꯔꯁꯅꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯂꯩꯔꯥꯡ ꯍꯥꯟꯅ ꯇꯧꯔꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯟꯖꯤꯟꯕꯒꯨm ꯇꯧꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯒ ꯅꯨꯡꯁꯥ ꯊꯣꯛꯂꯕ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇꯦ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯕ ꯌꯥꯔꯕ ꯀꯥꯟꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯟ ꯑꯣꯏꯅ ꯍꯧꯗꯣꯔꯛꯏ ꯂꯩꯔꯥꯡ ꯇꯥꯕ꯭ꯔꯣ ꯂꯩꯔꯥꯡ ꯍꯧꯒꯠꯂꯣ ꯇꯥꯕ꯭ꯔꯃꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯀꯥ ꯌꯧꯔꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥ ꯀꯌꯥꯝ ꯊꯦꯡꯒꯦ ꯈꯪꯕ꯭ꯔꯕ ꯅꯪ ꯊꯦꯡꯉ ꯀꯩꯗꯧꯔꯒꯦ ꯇꯨꯝꯒꯦꯅ ꯇꯨꯝꯃꯤꯅꯤ ꯃꯧ ꯂꯥꯛꯑꯒꯕꯨ ꯀꯩꯒꯤ ꯉꯟꯅ ꯍꯧꯒꯠꯆꯔꯨꯗꯣꯏꯅꯣ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯅꯪꯗꯤ ꯃꯧ ꯅꯠꯇꯕ꯭ꯔꯣ ꯍꯥ ꯉꯔꯥꯡꯗ ꯂꯥꯛꯂꯤꯕ ꯃꯧꯁꯤꯗ ꯄꯨꯝꯅꯃꯛ ꯏꯟꯁꯤꯜꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯕ ꯅꯠꯇꯦ ꯅꯪꯕꯨ ꯏꯀꯥꯏꯕ ꯑꯝꯇ ꯐꯥꯎꯗ꯭ꯔꯕꯩ ꯃꯧ ꯑꯁꯤꯅ ꯉꯁꯥꯏ ꯃꯝꯂꯤꯉꯩꯗꯒꯤ ꯍꯧꯒꯠꯂꯒ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯂꯥꯎ ꯆꯥꯛꯀ ꯂꯣꯏ ꯂꯣꯏꯍꯧꯔꯕꯅꯤ ꯆꯥꯔꯁꯤ ꯍꯥꯏꯅꯧꯔꯕꯅꯤ ꯁꯁꯥꯒꯨꯂꯣ ꯃꯤ ꯃꯪꯗꯤ ꯀꯥꯏꯀꯣ ꯐꯨꯖꯔꯛꯁꯨꯅꯤꯍꯦ ꯀꯅꯥꯅ ꯐꯨꯗꯣꯏꯕ ꯑꯩꯅ ꯐꯨꯗꯣꯏꯕ ꯇꯥꯅꯤꯡꯗꯦ ꯑꯩꯒꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯁꯦ ꯌꯥꯝ ꯄꯥꯝꯗꯕꯩ ꯃꯑꯣꯡꯅꯤꯅꯦ ꯊꯕꯛꯇ ꯁꯨꯔꯒ ꯂꯩꯕꯗꯨꯔꯕ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯏ ꯅꯠꯇꯦꯅꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯇꯧ ꯍꯥꯏꯕꯩ ꯋꯥꯅꯤ ꯍꯣ ꯑꯩꯅ ꯍꯥꯟꯅ ꯂꯣꯏꯅ ꯇꯧꯔꯒ ꯂꯥꯛꯑꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯥꯛꯑꯕꯅꯤꯅ ꯑꯩꯁꯨ ꯈꯔ ꯀꯣꯝꯊꯣꯛꯄ ꯌꯥꯔꯦ ꯀꯩ ꯌꯥꯔꯦ ꯂꯣꯏ ꯈꯪꯉꯦ ꯂꯥꯛ ꯆꯥꯛ ꯂꯣꯏꯔꯕꯅꯤꯀꯣ ꯑꯩ ꯏꯀꯥꯏꯀꯣ ꯅꯪꯅ ꯏꯀꯥꯏꯗ꯭ꯔꯁꯨ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯍꯧꯒꯦ ꯃꯧꯒꯤ ꯃꯈꯨꯠ ꯌꯦꯡꯅꯤ ꯍꯥꯏꯗꯅ ꯉꯥ ꯊꯣꯡꯍꯧꯕꯅꯤ ꯁꯔꯦꯡꯂꯣ ꯁꯔꯦꯡꯅꯤ ꯁꯔꯦꯡ ꯑꯁ ꯑꯗꯨꯗꯤ ꯆꯥꯛꯄꯨ ꯈꯪꯂꯥꯝ ꯂꯥꯝꯃꯤ ꯊꯣꯛꯑꯝꯃꯨ ꯅꯨꯄꯥ ꯑꯩ ꯍꯥꯏꯐꯦꯠꯇ ꯆꯥꯏꯊꯔꯛꯈꯤꯒꯦ ꯑꯗꯨꯒ ꯆꯪꯉꯛꯑꯒꯦ ꯆꯥꯛ ꯊꯤꯔꯝꯃꯣ ꯍꯥꯏꯌꯨꯀꯣ ꯅꯨꯄꯥ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯤ ꯀꯨꯜꯂꯥ ꯄꯥꯔꯤ ꯑꯃꯗꯤ ꯃꯩꯔꯥꯕ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯟꯅ ꯄꯤꯖꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯄꯤꯖꯔꯤ ꯃꯈꯣꯏ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯃꯅꯥꯛꯇꯨꯗ ꯁꯨꯝ ꯐꯝꯂꯒ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯤ ꯊꯥꯖꯅ ꯑꯁꯥꯏ ꯑꯔꯥꯛꯁꯤꯡꯗꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟ ꯇꯧꯔꯤ ꯂꯩꯔꯥꯡ ꯃꯈꯣꯏꯅ ꯆꯥꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯥ ꯃꯀꯣꯛꯇꯣ ꯈꯥꯛꯄꯤꯔꯝꯃꯨ ꯅꯨꯄꯥ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯉꯥ ꯃꯀꯣꯛꯇꯣ ꯆꯨꯞꯄꯨꯔꯅꯨ ꯍꯥꯏꯕ ꯃꯌꯥꯝꯗꯨ ꯂꯩꯔꯥꯡꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯄꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯀꯔꯤꯅꯣ ꯆꯥꯐꯝꯒ ꯈꯪꯗꯦ ꯑꯣꯏꯕ ꯂꯩꯔꯥꯡ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯂꯣꯏꯗ꯭ꯔꯤꯕꯣ ꯀꯩꯅꯣꯅꯦ ꯈꯔ ꯆꯥꯔꯗꯤ ꯌꯥꯔꯦ ꯍꯧꯒꯠ ꯃꯤ ꯆꯥꯛ ꯂꯥꯝꯃꯝꯅꯤꯒ ꯑꯝꯇ ꯈꯪꯗ꯭ꯔꯣ ꯄꯥꯔꯤ ꯈꯔ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯀꯨꯜꯂ ꯃꯥꯗꯤ ꯃꯃꯧꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯈꯥ ꯇꯥꯅ ꯆꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ ꯆꯥꯔꯣ ꯏꯄꯥ ꯍꯧꯒꯠꯂꯒꯦ ꯀꯩꯅꯣ ꯉꯣꯛꯂꯕ꯭ꯔꯣ ꯂꯩ ꯃꯃꯥꯅꯗꯤ ꯃꯃꯧ ꯑꯍꯜ ꯑꯗꯨꯕꯨ ꯉꯔꯥꯡꯇ ꯂꯥꯛꯂꯤꯕ ꯃꯧ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯅꯤ ꯈꯟꯗꯨꯅ ꯑꯍꯦꯟꯕ ꯋꯥꯗꯤ ꯍꯥꯏꯔꯨꯗꯦ ꯃꯥꯁꯨ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯔꯤꯕꯅꯤ ꯄꯥꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯆꯥꯐꯝꯒ ꯈꯪꯗꯦ ꯏꯕꯦꯝ ꯅꯪꯁꯤ ꯍꯧꯅ ꯍꯧꯒꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯃꯩꯔꯥꯕ ꯃꯄꯥꯒ ꯃꯌꯥꯝꯕꯒꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯎꯕꯣ ꯑꯩꯗꯤ ꯆꯥꯛ ꯈꯔ ꯍꯥꯞꯍꯟꯈꯤꯒꯦ ꯇꯧꯔꯒ ꯑꯣꯏ ꯏꯕꯨꯡꯉꯣ ꯑꯣꯏ ꯅꯪꯗꯤ ꯑꯣꯛꯇ꯭ꯔꯤꯕꯣ ꯑꯣꯛꯇ꯭ꯔꯤ ꯆꯥꯛ ꯍꯥꯞꯆꯔꯛꯈꯣꯔꯥ ꯌꯥꯔꯅꯤꯗ
ꯇꯥꯆꯧꯒ ꯄꯥꯕꯒꯒꯤ ꯄꯨꯈꯝꯗ ꯂꯦꯝꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯦꯝꯕꯁꯤꯡꯗꯨ ꯂꯧꯁꯤꯟꯗꯨꯅ ꯆꯥꯏ ꯂꯩꯃꯅ ꯍꯥꯄꯛꯈꯣꯔꯣ ꯑꯇꯣꯝꯕ ꯌꯥꯔꯅꯤꯗ ꯂꯩꯔꯥꯡ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯇꯣꯝꯕ ꯁꯨꯝ ꯆꯥꯔꯒ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯅꯣꯏ ꯇꯥꯆꯧ ꯍꯣꯏꯗꯤ ꯉꯁꯥꯏꯅ ꯍꯧꯒꯠꯈ꯭ꯔꯦ ꯅꯇꯨꯁꯦ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤꯌꯦ ꯍꯧꯒꯠꯂꯗꯧꯅꯤ ꯀꯩꯅꯣ ꯏꯇꯩꯃ ꯉꯥꯏꯕ ꯉꯝꯗ꯭ꯔꯕꯣ ꯁꯨꯝ ꯆꯥꯔꯒ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯔꯨꯛꯁꯦ ꯂꯣꯏ ꯆꯥꯊꯣꯛꯑꯒꯦ ꯍꯥꯏꯔꯣ ꯆꯥꯔꯣꯏꯍꯦ ꯇꯥꯆꯧ ꯍꯣꯏꯅ ꯂꯦꯝꯃꯝꯕꯁꯦ ꯄꯥꯝꯃꯨꯏꯅ ꯇꯧꯕꯅꯤ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯆꯥꯔꯁꯨ ꯌꯥꯏ ꯃꯈꯣꯛ ꯀꯥꯊꯣ ꯀꯥꯎꯗꯅ ꯑꯃꯨꯛ ꯆꯥꯊꯣꯛꯈꯤꯅꯤ ꯑꯩꯅ ꯆꯥꯗꯣꯏꯅꯤ ꯅꯇꯨꯅ ꯊꯣꯡꯉꯦꯅ ꯇꯧꯔꯤꯔꯣ ꯅꯪꯒꯤꯗꯨꯕꯣ ꯑꯣꯛꯆꯔꯦ ꯑꯁꯦꯡꯕꯩꯁꯨ ꯆꯥꯐꯝꯒ ꯈꯪꯗꯦ ꯍꯣꯏ ꯍꯨꯛꯄꯒ ꯉꯝꯗ꯭ꯔꯦ ꯍꯦꯃꯜꯂꯦꯍꯦ ꯅꯪꯁꯨ ꯂꯩꯔꯥꯡ ꯏꯕꯦꯝꯃ ꯉꯥꯏꯍꯥꯛ ꯉꯥꯏꯕꯒ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯆꯥꯗꯧ ꯂꯩꯔꯕꯁꯤꯗ ꯒꯤꯔꯤ ꯒꯤꯔꯤ ꯍꯦꯛ ꯇꯛꯁꯤꯜꯂꯦ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈ꯭ꯔꯦ ꯂꯩꯔꯥꯡꯗꯣ ꯊꯥꯖ ꯂꯥꯛꯄꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯣꯝꯊꯣꯛꯈ꯭ꯔꯦ ꯃꯁꯥꯒꯤ ꯐꯤ ꯐꯥꯎ ꯁꯨꯅꯤ ꯈꯪꯈꯤꯗ꯭ꯔꯦ ꯃꯁꯥꯅ ꯏꯔꯨꯖꯕꯗ ꯇꯨꯝꯂꯝꯕ ꯐꯅꯦꯛ ꯐꯥꯎꯕ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯂꯩꯃꯗꯤ ꯈꯣꯏꯗꯧ ꯑꯔꯩꯕꯤꯗ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯨꯒꯕꯅꯣ ꯈꯜꯂꯒ ꯑꯁꯨꯝ ꯂꯩꯕꯅꯤ ꯂꯩꯃ ꯅꯣꯡꯃꯗꯤ ꯁꯥꯎꯅꯤꯡꯕ ꯍꯦꯃꯜꯂꯛꯇꯅ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯑꯆꯧꯕ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯀꯩꯗꯧꯔꯒꯦꯕ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯆꯨꯝꯃꯤ ꯍꯥꯏꯗꯧꯔꯤꯔꯥꯏꯕ ꯃꯧ ꯑꯇꯣꯝꯕꯤꯁꯦ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯈꯔ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯂꯩꯅꯥ ꯁꯨꯛ ꯌꯥꯝꯅ ꯍꯦꯟꯖꯜꯂꯛꯏꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯃꯁꯥꯅ ꯁꯦꯠꯄ ꯐꯅꯦꯛ ꯐꯤ ꯐꯥꯎꯕ ꯁꯨꯅꯤ ꯈꯪꯈꯤꯗ꯭ꯔꯦ ꯅꯪꯁꯨ ꯐꯨꯗꯅ ꯆꯩꯗꯅ ꯋꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯅꯇꯨ ꯂꯩꯅ ꯅꯪꯒꯤꯅ ꯐꯤ ꯐꯥꯎꯕ ꯅꯁꯥꯅ ꯁꯨꯖꯔꯦ ꯃꯧ ꯑꯇꯣꯝꯕꯤꯁꯤꯅ ꯋꯥ ꯉꯥꯡꯗꯕꯒꯤ ꯐꯕꯅꯤꯀꯣ ꯀꯩꯅꯣꯝꯃ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ ꯍꯥꯏꯗꯣ ꯑꯣꯏꯗꯧꯔꯤꯕꯅꯤ ꯑꯩꯅ ꯃꯁꯦ ꯐꯔꯛꯀꯗ꯭ꯔꯥ ꯈꯟꯗꯅ ꯁꯨꯝ ꯂꯩꯕꯅꯤ ꯌꯥꯔꯣꯏꯗꯧꯔꯤ ꯋꯥ ꯆꯞ ꯆꯥꯕꯤꯕ ꯉꯥꯡꯅꯕꯅ ꯐꯅꯤ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯏꯃꯥ ꯉꯥꯡꯂꯨꯔꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯈꯨꯝꯂꯛꯀꯅꯤ ꯈꯤꯇꯗ ꯂꯩꯀꯥꯏ ꯋꯥꯔꯤꯅꯅꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯉꯥꯡꯂꯨꯔꯁꯨ ꯂꯧꯕꯤꯒꯗꯕ ꯅꯠꯇꯕ ꯃꯤ ꯃꯃꯥꯡꯗ ꯋꯥ ꯂꯥꯎꯅꯕꯗꯨ ꯇꯟꯕꯒꯤ ꯑꯩꯁꯨ ꯎꯁꯤꯟꯅꯗꯕ ꯌꯥꯕ ꯎꯁꯤꯟꯅꯗ꯭ꯔꯕꯅꯤ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯠꯇꯣꯛꯈꯤꯗꯧꯗ ꯉꯥꯏꯔꯦꯕ ꯅꯪ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯊꯣꯛꯎ ꯁꯨꯝ ꯉꯥꯡꯗ ꯆꯩꯗ ꯂꯩꯔꯕꯗꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯅꯤ ꯈꯔ ꯋꯥꯔꯛꯄꯅ ꯐꯅꯤꯀꯣ ꯂꯩꯅꯥ ꯌꯥꯝ ꯍꯦꯟꯖꯜꯂꯦ ꯐꯔꯦ ꯑꯩꯁꯨ ꯉꯥꯡꯗꯨꯅ ꯌꯦꯡꯂꯒꯦ ꯇꯁꯦꯡꯅ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯦ ꯁꯤꯅ ꯅꯥꯅꯕ ꯐꯨ ꯆꯩꯌꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯋꯥꯈꯜ ꯈꯔ ꯇꯥꯡꯅꯕ ꯋꯥꯔꯛꯎ ꯍꯥꯏꯕꯅꯤ ꯃꯤꯃꯥꯡ ꯊꯣꯛꯂꯕꯅꯤꯀꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯍꯣꯏꯃ ꯑꯩꯁꯨ ꯑꯃꯨꯛꯇ ꯍꯥꯏꯔꯒ ꯌꯦꯡꯒꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯐꯅ ꯍꯥꯏꯔꯕꯁꯨ ꯂꯩꯔꯥꯡꯅ ꯃꯅꯥꯗ ꯍꯥꯞꯄꯤꯕ ꯅꯠꯇꯦ ꯍꯥꯃꯨ ꯑꯗꯨꯃꯛ ꯇꯥꯏ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯂꯩꯔꯥꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯤꯃꯥꯡ ꯊꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯅ ꯃꯤꯋꯥ ꯉꯥꯡꯅꯕꯁꯨ ꯍꯧꯔꯛꯂꯕꯅꯤ ꯃꯇꯨꯡꯗ ꯉꯥꯡꯅꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯃꯁꯥꯗ ꯐꯥꯎꯕ ꯅꯥꯀꯣꯏꯅꯅ ꯀꯔꯦꯝꯅꯕ ꯍꯧꯔꯛꯂꯤ ꯃꯦꯝꯃꯅ ꯀ꯭ꯋꯥ ꯆꯥꯕ ꯊꯣꯛꯂꯛꯂꯤꯕꯔꯣ ꯂꯩꯔꯥꯡ ꯅꯪꯕꯣ ꯍꯣꯏ ꯏꯆꯦ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯃꯤꯠꯁꯤꯗ ꯀ꯭ꯋꯥꯁꯦ ꯍꯥꯟꯅ ꯍꯦꯛꯇ ꯎꯔꯛꯄ ꯅꯨꯡꯉꯥꯏꯖꯔꯤꯅꯤꯗ ꯃꯧ ꯑꯃꯅꯦꯗꯅ ꯀꯣꯟꯅꯕ ꯀꯩ ꯑꯃ ꯐꯦꯡꯅꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯏꯆꯥꯕꯨ ꯁꯦꯟꯅꯕꯋꯣ ꯐꯦꯡꯕꯒ ꯆꯥꯝꯕꯒ ꯉꯥꯏꯍꯥꯛꯇ ꯁꯪꯗꯦ ꯃꯧ 3-4 ꯁꯨꯏ ꯍꯥꯏꯕꯩ ꯋꯥꯅꯤ ꯍꯦꯟꯖꯟꯅꯕꯒ ꯌꯥꯕ ꯅꯠꯇꯦ ꯇꯣꯉꯥꯟꯁꯨ ꯆꯥꯅꯔꯦ ꯃꯥꯒꯤ ꯊꯕꯛ ꯑꯩꯒꯤ ꯊꯕꯛ ꯍꯥꯏꯗꯅ ꯈꯥꯏꯗꯣꯛꯅꯕꯗ ꯑꯃꯒꯤ ꯄꯣꯠ ꯐꯩꯅ ꯇꯥꯔꯝꯕꯗ ꯈꯨꯟꯒꯠꯅꯕꯒ ꯅꯠꯇꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯅꯣꯏꯒꯤ ꯃꯧꯗꯨꯗꯤ ꯅꯣꯡꯃꯇꯁꯨ ꯈꯠꯅꯗꯦ ꯑꯩꯒ ꯑꯣꯏꯔꯕꯗꯤ ꯅꯨꯡꯇꯤꯒꯤ ꯁꯝ ꯐꯣꯏꯅꯕꯗ ꯂꯨꯒ ꯀꯣꯛꯂꯅꯤ ꯐꯈ꯭ꯔꯦ ꯅꯣꯏꯒꯤ ꯃꯧ ꯑꯇꯣꯝꯕꯤꯗꯣ ꯊꯕꯛꯀꯁꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯍꯥꯏꯔꯤꯅꯦ ꯅꯣꯏꯅ ꯅꯦꯝꯅ ꯃꯥꯒꯤ ꯋꯥꯔꯤꯇꯅꯤ ꯁꯥꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯒ ꯈꯜꯂꯨꯕꯗꯅꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦ ꯂꯩꯔꯥꯡ ꯁꯥꯎꯕ ꯍꯧꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯦꯝꯃꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯎꯔꯨꯕ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯑꯁꯥꯎꯕ ꯎꯠꯂꯨꯔꯕꯗꯤ ꯐꯠꯇꯕ ꯇꯥꯔꯅꯤ ꯈꯟꯗꯨꯅ ꯈꯨꯝꯗ꯭ꯔꯦ ꯀ꯭ꯋꯥ ꯌꯣꯜꯂꯤꯕ ꯊꯣꯏꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯍꯧꯒꯁꯦ ꯑꯣꯟꯊꯣꯛꯅ ꯉꯜꯂꯦ ꯍꯥꯏꯔꯤꯅꯦ ꯊꯕꯛꯀꯥꯁꯦ ꯃꯤ ꯉꯥꯏꯅꯗꯦꯌꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯇꯦ ꯁꯨꯕ ꯅꯣꯝꯕ ꯌꯥꯝ ꯀꯜꯂꯤ ꯍꯥꯏ ꯐꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯔꯥꯏꯕꯛꯁꯤꯗꯗꯤ ꯑꯗꯨꯒꯨꯝꯕ ꯃꯧꯗꯣ ꯇꯝꯕꯤꯔꯝꯗ꯭ꯔꯦ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯔꯤꯕꯗꯨꯗꯤ ꯑꯣꯟꯊꯣꯛꯄꯒꯤ ꯃꯧ ꯑꯃ ꯍꯦꯛ ꯄꯨꯁꯤꯜꯂꯛꯇꯅ ꯌꯨꯝꯒꯁꯦ ꯄꯨꯡꯀꯥꯏ ꯍꯦꯛ ꯀꯥꯏꯔꯕꯅꯤ ꯌꯥꯍꯧ ꯊꯦꯡꯉꯤꯕ ꯊꯕꯛ ꯑꯃꯠꯇ ꯁꯨꯅꯤꯡꯕ ꯖꯥꯠ ꯅꯠꯇꯦ ꯃꯅꯥꯝꯇ ꯃꯅꯦꯝ ꯑꯩꯉꯣꯟꯗꯕꯨ ꯊꯧꯗꯥꯕ ꯉꯝꯃꯤꯅꯦ ꯏꯆꯥꯒꯁꯦ ꯀꯔꯤꯅꯨꯡꯒꯤ ꯄꯣꯛꯂꯨꯕ ꯅꯣꯏꯗꯣ ꯍꯦꯛ ꯌꯧꯔꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯧꯗꯣ ꯂꯥꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯆꯥꯒ ꯄꯣꯛꯂꯝꯗꯕꯅ ꯍꯦꯟꯅ ꯐꯩꯌꯦꯕ ꯂꯩꯔꯥꯡ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯃꯌꯨꯝꯗ ꯍꯜꯂꯒ ꯃꯤꯋꯥ ꯉꯥꯡꯅꯔꯤꯕ ꯃꯅꯦꯝꯗꯨꯗ ꯂꯥꯟ ꯇꯧꯔꯨꯒꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯍꯣꯏ ꯑꯩ ꯆꯪꯉꯒꯦ ꯋꯥꯔꯤ ꯁꯥꯕꯤꯍꯧꯈꯣ ꯂꯩꯔꯥꯡ ꯆꯪꯈ꯭ꯔꯦ ꯃꯦꯝꯕꯒ ꯊꯣꯏꯅꯨꯒ ꯋꯥꯔꯤ ꯇꯧꯍꯧꯔꯤ ꯊꯣꯏꯅꯨꯅ ꯆꯪꯈ꯭ꯔꯦꯅꯤ ꯁꯛꯇꯥꯁꯦ ꯁꯛꯁꯤ ꯅꯨꯡꯁꯤꯔꯛꯇꯕ ꯇꯥꯕ ꯉꯝꯃꯔꯣꯏ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯤꯁꯦ ꯉꯝꯃꯝꯃꯔꯣꯏꯕ ꯀꯩ ꯊꯣꯏꯅ ꯇꯧꯖꯁꯥꯔꯤꯅꯣ ꯊꯥꯏꯅꯗꯩꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯧ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅ ꯃꯅꯦꯝꯗꯨꯅ ꯂꯣꯏꯅ ꯍꯣꯠꯅꯕ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯁꯦ ꯏꯃꯧ ꯑꯣꯏꯅꯒ ꯐꯪꯗꯣꯏ ꯑꯣꯏꯔꯗꯤ ꯏꯃꯧꯒ ꯊꯤꯗ꯭ꯔꯁꯨ ꯇꯣꯛꯆꯔꯒꯦ ꯑꯗꯨꯅꯤ ꯍꯦꯃꯜꯂꯕꯅꯦ ꯃꯁꯤ ꯂꯩꯔꯥꯡ
mayumda prap halai aduga lan tauge khanbani adubu ngasai ngangnakhiba wahaisingdu ningsinglaga karimta haibadi ngamdre madugi mahut wakal amoina khalai kanade mana tauge na tawba thabak singse aina mu mundana tauge mamu mayamna ngangnahangiba khakni ai tauge asumna leirang numit adudagi awanba malai lakliba awanbaduna afaba labida puraklabra haibadi natte leirang ayukta nganna haugattuna thoi thazana pairiba sumjittu kaisu haidana lawgi tawi kaidorgi je biro ai sitki yani ai dum loisilaklagi as thabak yam phabaga sarano biro gadaino thaza sumjittu leirang da pi aduga mana tasilamba kasingdu waitaiba hawi madu ubadagi leirang wai tasilambadu praprak loisinduna nura topama leiribadu ta pairaga manakti te taiba haurai thaza masena ngasi tawribasi karino haina khalli wadi nganglujri masena magi manakta lam taisilakpududa haugatladuna hairei isena tairabanina ai maira katnaba iruluza thokluragi leirang wakal haifet khalli is thabakse aina wana tawraga mana maira katkrabadi mana mana thakrani makalanba yade asi khallaga thazida mu hairei ai dum tawragi asi haraduna thabaksingdu thazana tawkhrani khallaga hathu hathu tawri imungi mipum khudimak leirangsi awanba malai khanduna harawbasu phawi mathangi numittasu thazana haugatringai leirangna han haugattuna thabaksingdu loina loisilli numit nini humni hairakpadagidi thaza ayuki thabaksima masina tawradabani khanduna ikolgi mana masing thaba ising saibaromda mai amu onsilli ingkholdudi ibungona maina tawjanine maunangbo nakhwanga do amatta yararoine yani ima tek sum tawbani chak thongbu sungan mali ingkholse ngang changlaga chak thonglagi na tawbani yare yare atai atai kari noina yengo ingkholdudi nupa moina tawjasani leirang makoina ngangnari budu taribani aina ngasai teki tawribasidi udabagi mohongda kaisumtaka haidene mamong atombisidi sadaki mohongda aina thabak wana suraga moina nungaina legadaba natte suroi aisu mana sujaga aina kaidobi sujarudoino tawroi haina tawkhidaba natte thaza masu leirang mana migi thabak munmunduna tawhankhidabani pumnamaktudi khangda manang nupidu thabak sukhidre matomtana surina sauribani mana tawriba thabaktuda onsingidi haidi thazana ingkholgi thabak suribaduda amuk sangsinduna yawba haukhre ayukta tawgadaba thabak makhaiduna tawdabi hundoktuna thamne karino ne leirang ingkholsida amuk sanglakliba sumang manggol sina kanana tawdoribano mairana kanana katkadoriba kaino ngamdre isu thabak pumba aina tawraga layu haibro noina sida nungsa yaidana napi makamani poiraga thabak yam sinba saba aina ingkhra ka sida nura sapu pairaga waitaiba iruluraga maira mukatba aisibu apakba miro aisu nungsa yairaga napi poibase yaujage noyini punsilaga aigi maramde mi wa ngangnai haibasu loina khange ai yaurabadi ngangnaningi dusu phangamaroine leima magi mamu ahalgi matausi sauningba ma yaurai aduna ngasidi wa nganglai kaino leirang nang na haribudubo pumnamakse kanana tawribano ma laktri kandagi nang thabak manam ta tawraga lakpa natte laklaba kandasu amata tawdi aduga matam khara khaksida nangna thabak yamna pharina harawibisidi wa ngangba yanaba tawri boide nangna hana yumse lakpani imitsida nangna hana imongni haidun lakrabani madu khanduna ngasi phawba nangbu mawne haidana khankibasu leite isani ngolgum nungsina thambani nangtana thaugalon bebar khangda khai pangangda ngangmani nangi naming natana nangonda maw haina kaukraba ha aduga nangna pumnamak tawbagi mawngdani ngangan ko maw atombisna lakpadagi niyong kaina tawba yawkrabra madi nangna laitingi thabakta mai onsingkrabasu ingkholta oirabasu yengi sakta oirabasu thongi nangdi hana kari tawge sak loiraba kanda khak haugatlaga ikaiba khangda makhai chakhum sanglaga sak saba ngamliba natro aduga su wa ngangje sari aina kaidawragono haidananya ngangda basin nang nawangi ni ha leirang manem na haribadu karino khandaba makhai masinu khumlai yade ko midi mamau maphangkhibadagi aingondaga ngangi ko hanadi adumnaga nganglamanate misingse insin bayam hainareda adubudi ngangjauda kaisu khanbidi itai nau tongana thok chathok loire noi mayamgi minai dongna aina iting pudokhe thabak sugadro hai yam yingingde sangkro ai wa makha taningde ko I nang sangkro hairaga hita sangladro leikidori koidi
นุ่งสาวดมใหญ่ทกแกขนาดนั้นก็ยังให้งำดูริแกไอ้เนี่ยซอยได้เลยบดาเลยเฮาโรให้เมาอ่ะสังกสิละซอยได้กุยเนี่ยเลยไม่อยากบันนัดเองอาศัยให้ดูนะมามุงท่าจะบุปูดูนะสังคีแต่เสียงนั้นเลยมันนุ่งสีบดีเลยรังนี่เฮลิบันมันมิตรอาหารมุอุซาคิบะมาเมาอวยบันนะมาซาดมาซากงขันเลยเมาให้เนี่ยสู้นูมุดเกาจีมาเมาอตัวบีบุนะเมาให้ดูนะอดุมเกาเลยรังยี่อิมุงสินะอิมุงไว้นะปานคราบกันดากำดาวดอริบโนให้ดูนะขันมาสู้อดุมขันเลยมาซานุปานะพาราบสู้มาเมาดีมิโรลตาบคราวัดปนะตัดตนะมาเมาอัลกิดมักวาใจอดุบุเลยรังมานะดีนูมกีมาบุกพัดตนะขันมาสุ่มเฮลัยเลยรังมังโกลาดุดพัมลกะมายามตานะบวางางเลยอีว่าสุยาวนะสุบีเครไอ้น่ะให้บกตาคิดเจตัวงานซาสิให้บุสิข้างดนยาดิการีเลยว่าบุสุนจินมนุข้างดีแต่ไงบุพัดดีอีตัวมันตัวงานจาบสู้ข้างบันติให้ตานิ่งเด็กก็เลยรังไว้เด็กก็ได้ไปเลยเดี๋ยวมาปวดตุดะไงงำเดี๋ยวมาเต่าระนุนุ้ยเนี่ยปุ่นดันกายามคุยเนี่ยปุ่นขี้ดอรีอะภาษาเนี่ยโดมซาร์ตัวเลยเดี๋ยวมันนั่งกี่ตัวงานตัวมาตั้งดูดะท่าจะมาดีไม่ราบะมาพินานะเสียตุนทุกเลยรังสู้มาคุยอันนี้เดมิดซินี่ยังงี้ท่าจะมาเนียมโดนสินดุนให้เลยอิมาจะรู้คิดโหยภาษาเนี่ยสัตว์งานฮัลโหลก็ก็ได้นักขุดปีโรอิมามานำกิอาศัยให้ดูนะเลยมาท่าจะมาดีไม่ราบะบุมันนำบีรีอดูก็ท่าจะนำมุงให้เลยจากลุยจารมเลบันีมาที่บดีที่ดำทรีอดูนะไปพอเรียนล้ำละกันดะก็ทุกละก็สาระก็ลุยเลยยิ่งละก็หาวยาเร่ถ้าบักพาบก็สาระนุใส่ดกละก็อินบีระโมดนะท่าจะนกละก็ไม่ค่อยเสียสิดีบะเลยมาเลยรังดับให้ในเยงละก็มามุงท่าจะดมวนสิละก็ให้เลยจะลุโรเที่ยงคดีคนดอสิ่งใจรำเลบันอมุกสายรุนกุยมาเลยรังดีไปทุกนั่นแต่เลยครีมาคุยสัตคิบกะเลยรังให้เลยไอ้สุหายเองอีปามจะตุยเลยใครกินนั่งน้ำโมไอ้สุจะตุยนี่ใครหนุ่ยมาอีมาดูนิ่งบะเกียจัดลุเนี่ยจัดกุศลที่ให้ดีไอ้คุยสุสนาสอุบกะตุสีระกะให้ตัวจัดกิเลยมานกนิ่งบามาดูมีฮาวรีมาโมอัลสิกิมาตัวสีปังลีระสิงลีระวัคลตาจัดดีอาสมนันมิดคาราฮาวครีท่าจะท่าเล็บเลยมาให้ฮาราวนารีมาสิดาฮาราวจีบสีเลยรังมาขัดตันใครบิดตัวฮาราวอินุขัดดียิ่งเตี้ยไว้มาบุกกังลิสิบุมาตระกะรีนุนังงางดูฮาราวจดีกะรียุ่มสิดางางมาตะเลยบสุนตีคาราเลยนะบดีงางมาดีหลักนี่แต่นั่งกินสารดูบ่ใครกันนะดับฮาราวดันไอ้หัวงางนุนังงางดูเขาปากสิงท่าจะเลิกกันนี่ก็มาสวยงามรู้บ่นั่งดูปกติปกเสดระกะปารีกิวาฮิสิเลยรังทำไมเดินงไงแต่บักคราดิพาวปารีน่ะดิไก่สุขันดนะให้บัวให้อวยระบสุมาม่าอวยบังงามเดินเลยบะมากิทำไมเดิขจิกอวาบมาพาวเลยรังมาปีอิราเจเลยอดูกะกับงางโตดุนะให้เด็กไอ้น่ะถวายนุปกตะบสิบวะไอ้สุปกนิ่งขังบรอมาซาดุปกเสดบสิบุไอ้นุ่งสีจับวะนะฮะไอ้เสียงห้ามตะปกเจนะนุ่งสีจับอะบะกะรีนุมานุ่งโตคนเลยสินะไอ้น่ะกะรีเห็นมาให้คดีมานุ่งกับไปสิบวะยาริคังนั่งนักขันลิวว่าเขาตัวไอ้สีสายาวมีกี่ดียาวกี่ตัวเนี่ยทั้งสู้อ่างปีบังงำกันแต่มันดูปีมาป้ามีสินะจ๊ะตานิ่งเดียกุนดูปีสู้กุยบเสียอีบ้านนี่กิมิตรอีสาวอุบพังเดนะว่ามตายบิยาวครับก็สู้ขันจะลุดีแล้วดูบ่ไอ้คุยตัวบางยาวนี่ให้ไปดูเด้อเราบางวันยาริน่าทำไมเด็กขันลิบว่าเขาตัวน้อยน่าอุบพังน่ามาดูสู้อามาดูนี่ให้นาลูนโตเครดนะไอ้บุญก็สู้ไอ้นักขันบิดาบะนั่งกังนะบังกันมันดิคราสุพรรณขันบัตรอาศัยให้ดูนะปารีทอกเร่เลยรังว่าขลังมาขลักบังกุมตอริงสิดีอาสุกุยบสีว่าขลังเห็นมะการิสุขลุบันติอดูบังสิดีว่าขลมาวันขลีใครกุมปะมานะอังกังอับเอ๋ยาวคิบดายุ่มสิเลยรีบมีคุดิกมักเสียมาคิไม่เกิดเรียบคิบสวยดีใครโดยในตัวดูสิบ่ข้าแต่ดิไอ้นังกังยาวจีบ่มาคิมาสักแต่ยังคนไม่ยากดิเลยรังมาบุกขรับพัตตบกะมารมาสินสุเฮียนะพัตตบกันไปเห็นสิเลยเบียมาเลยรังเฮากะโลนี่นังบ่ถ้าบักสีบานี่สังดันคราตสันสิลาวมองสุมาสาวายสังจบันินะมาตองคราทับบักสุหันคิรุยสิทกเลวก็เลยรังปรับทุรักละกะให้ดิไอ้ดิไก่สุดอยบะมานะมาบุกกังกะไอ้นี่ไก่กิทับบักโอวาบสุดอยเนาะไอ้ดิอ่างามแต่ยาวจนะมีไว้นะอุดะไปว่าระกะรีนนังงางลิบุดบ่ถ้าบักสุบุดยาดบักยี่ให้บันิเนี่ยนั่งงอยระสูอดุมสูฮัลโหลเนี่ยโอ้อิมาไหนสิดีไอ้สิมามาอ่อยบังงำใจอดุน่ะถ้าบุกปุ่มบะไอ้เนี่ยเต้ากันแต่มันนี่สิหรอไอ้บ่ไอ้บ่ดมนะให้คิบโรอิมาสูอิสาสิสนจิลักละบันนี่นะ
ꯑꯀꯨꯞ ꯑꯇꯥꯏ ꯇꯧꯕꯗꯣ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯈꯔ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤꯅꯦ ꯅꯇꯣꯝꯇ ꯇꯧ ꯍꯥꯏꯕ ꯅꯠꯇꯦꯗꯅ ꯑꯩꯁꯨ ꯍꯣꯏ ꯌꯥꯔꯦ ꯂꯣꯏ ꯈꯪꯉꯦ ꯑꯁꯦꯡꯕꯗꯣ ꯍꯦꯛꯇꯃꯛ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯩꯅꯣ ꯂꯣꯏꯅ ꯈꯪꯉꯦ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯉꯣꯟꯗ ꯏꯃꯧ ꯑꯃꯅꯦ ꯍꯥꯏꯗꯅꯅꯦ ꯊꯧꯗꯥꯕ ꯇꯧꯔꯔꯣꯏ ꯑꯩ ꯉꯝꯅꯕ ꯂꯣꯏꯅ ꯇꯧꯔꯒꯦ ꯐꯔꯦ ꯀꯩꯅꯣ ꯅꯁꯥꯅ ꯉꯝꯅꯕ ꯂꯣꯏꯅ ꯍꯣꯠꯅꯖꯧ ꯅꯃꯧ ꯑꯅꯤꯈꯛ ꯂꯩꯕꯗ ꯃꯤꯆꯪ ꯃꯤꯈꯩ ꯅꯥꯏꯕ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯑꯆꯥꯟ ꯃꯤꯔꯩ ナꯏꯕ ꯑꯩꯕꯨ ꯏꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯒꯦ ꯀꯥꯏꯗꯨꯗꯤꯅꯦ ꯅꯃꯪꯗ ꯐꯥꯎ ꯈꯜꯂꯨꯔꯅꯨ ꯂꯩꯃ ꯉꯁꯤ ꯐꯥꯎꯗ ꯃꯃꯧ ꯑꯍꯜ ꯑꯗꯨꯕꯨ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗꯨꯅ ꯀꯔꯤꯃꯇ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯊꯥꯖꯅ ꯊꯥ ꯂꯦꯞꯂꯛꯄꯁꯤꯗꯒꯤꯅꯤ ꯄꯨꯝꯅꯃꯛ ꯍꯧꯗꯣꯛꯅꯔꯛꯂꯤꯕꯁꯤ ꯂꯩꯔꯥꯡꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯂꯩꯃ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯇ꯭ꯔꯦ ꯃꯥꯅ ꯊꯣꯛꯄ ꯃꯥ ꯂꯩꯖꯔꯁꯅꯤ ꯈꯜꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯉꯥꯡꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯂꯩꯔꯥꯡꯗꯤ ꯑꯎ ꯑꯎꯕ ꯃꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯏꯁꯧ ꯂꯥꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯊꯥꯖꯕ ꯑꯋꯥꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯨꯍꯟꯗꯨꯅ ꯃꯆꯥꯗꯨ ꯀꯥꯏꯅꯕ ꯁꯤꯟꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯥ ꯃꯩꯔꯥꯕ ꯑꯃꯗꯤ ꯃꯅꯦ ꯃꯀꯨꯁꯤꯡꯗꯨꯅ ꯐꯩꯒꯥꯛ ꯐꯩꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯈꯤꯕꯅ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯍꯟꯗꯅ ꯂꯩꯍꯜꯂꯤ ꯑꯗꯨꯅ ꯈꯜꯂꯨꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯏ ꯍꯧꯖꯤꯛꯇꯤ ꯂꯩꯔꯥꯡ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯅꯕꯒꯤ ꯂꯣꯏꯁꯤꯟꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯀꯥꯏꯗꯅꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯇꯣꯏꯁꯤꯅ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯀꯩꯅꯣ ꯑꯣ ꯊꯕꯛꯀꯁꯤꯅ ꯉꯟꯇꯥꯅꯒ ꯆꯠꯅꯤꯡꯂꯕ ꯑꯣꯏꯔꯦꯀꯣ ꯍꯥꯟꯅꯗꯤ ꯊꯦꯡꯅ ꯊꯦꯡꯅ ꯆꯠꯂꯝꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯉꯟꯅꯒ ꯆꯠꯅꯤꯡꯉꯦꯀꯣ ꯃꯤꯁꯤꯡꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯅꯍꯥꯟ ꯃꯈꯩꯁꯨ ꯉꯟꯅ ꯆꯠꯄꯗꯨꯃꯛ ꯌꯥꯎꯔꯤꯕꯗꯨꯗꯤ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯉꯟꯅ ꯆꯠꯄ ꯊꯦꯡꯅ ꯆꯠꯄ ꯍꯥꯏꯁꯤꯗꯤ ꯇꯧꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯈꯪꯉꯤ ꯌꯥꯔꯦ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯕꯒꯤ ꯅꯪ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯆꯥ ꯄꯤꯕ ꯉꯝꯒꯗꯕ ꯀꯅꯥ ꯊꯦꯡꯅꯔꯒꯦ ꯂꯝꯗꯒ ꯑꯔꯣꯠꯄ ꯅꯨꯄꯤꯒ ꯂꯩꯔ ꯖꯥꯠꯂꯣ ꯅꯨꯄꯤ ꯅꯪ ꯐꯥꯒꯤꯗꯒꯤ ꯈꯨꯄꯥꯛꯁꯤꯡ ꯊꯥꯖꯤꯜꯂꯛꯀꯅꯤꯀꯣ ꯑꯣ ꯑꯩꯒꯁꯦ ꯐꯨꯕ ꯉꯝꯃꯅꯤ ꯁꯤꯅꯤꯅꯦ ꯅꯠꯇꯦ ꯅꯪꯅꯤꯁꯦ ꯑꯩ ꯐꯨꯒꯦ ꯁꯤꯅꯦꯕ ꯑꯩꯁꯦ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯐꯨꯒꯦ ꯁꯤꯅꯦꯕ ꯀꯔꯤ ꯇꯧꯔꯒꯦ ꯅꯪ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯏꯁꯧꯗꯣ ꯌꯥꯝ ꯂꯥꯡꯉꯛꯑꯅꯨ ꯀꯣ ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯟꯗꯦ ꯑꯣꯏꯕ ꯅꯪ ꯆꯠꯂꯝꯗꯥꯏꯅꯤꯅ ꯗꯥꯎ ꯌꯥꯅꯅꯕ ꯑꯩꯒꯤ ꯁꯛꯁꯤ ꯎꯠꯂꯛꯑꯅꯨꯔꯣ ꯑꯩꯁꯦ ꯅꯪ ꯆꯠꯇ꯭ꯔꯤꯐꯥꯎ ꯂꯣꯠꯂꯒ ꯂꯩꯔꯣꯔꯕ ꯑꯩ ꯎꯕꯁꯤ ꯗꯥꯎ ꯌꯥꯔꯣꯏ ꯍꯥꯏꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯔꯣ ꯄꯨꯟꯁꯤꯒꯤ ꯎꯗꯅꯕ ꯑꯩꯅꯅꯦ ꯉꯁꯤ ꯁꯥꯎꯅꯤꯡꯉꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯑꯩꯅ ꯋꯥ ꯉꯥꯡꯕꯁꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯎꯕꯗꯁꯨ ꯗꯥꯎ ꯌꯥꯗꯣꯏ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯗꯣ ꯑꯩ ꯆꯠꯄꯅ ꯐꯔꯦꯗ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯃꯤꯔꯥꯏꯅꯦꯅ ꯈꯟꯕ ꯌꯨꯝꯁꯤꯗ ꯑꯩꯅ ꯂꯩꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯅꯪ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯕ꯭ꯔꯥ ꯍꯥ ꯅꯪ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯕ꯭ꯔꯕ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯤꯉꯩꯗ ꯅꯪ ꯂꯦꯞꯍꯧꯕꯅ ꯐꯅꯤ ꯂꯩꯔꯥꯡ ꯁꯪꯒꯠꯂꯛꯂꯒ ꯈꯨꯝꯂꯛꯏ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯀꯩ ꯑꯔꯥꯟꯕ ꯌꯥꯎꯒꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯄꯥꯔꯤ ꯂꯩꯔꯥꯡꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯁꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗ꯭ꯔꯥ ꯀꯩꯒꯤꯅꯣ ꯋꯥ ꯃꯈꯥ ꯁꯨꯝ ꯇꯥꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯃꯥ ꯃꯄꯥ ꯑꯣꯏꯅꯤꯡꯗꯕ ꯀꯅꯥ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯁꯤ ꯏꯕꯥꯅꯤꯒꯤꯗꯤ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦꯀꯣ ꯈꯜꯂꯒ ꯄꯦꯟꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯄꯨꯝꯕ ꯇꯥꯁꯤꯟꯅꯗꯨꯅ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯑꯍꯦꯟꯕ ꯑꯃ ꯊꯤꯒꯦ ꯈꯜꯂꯕꯗꯤ ꯅꯍꯥꯟ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯌꯥꯏ ꯑꯩ ꯄꯨꯔꯛꯄ꯭ꯔꯣ ꯅꯪꯉꯣꯟꯗ ꯅꯣꯡꯃꯗ ꯇꯥꯊꯤꯅ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯕ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯑꯃꯠꯇꯅ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯃꯍꯥꯔꯥꯅꯤꯒꯨꯝ ꯅꯈꯨꯠ ꯇꯥꯝꯗꯨꯅ ꯆꯥꯔꯒ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯃꯃꯧ ꯑꯍꯜꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯇꯧꯕꯒꯤ ꯃꯍꯩꯔꯣ ꯉꯁꯤ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯏꯃꯥꯅ ꯇꯥꯔꯕꯗꯤ ꯀꯔꯤ ꯈꯟꯅꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯍꯦꯟꯕꯒꯤ ꯊꯕꯛꯁꯨ ꯂꯥꯛꯄ ꯌꯥꯏ ꯂꯩꯔꯥꯡ ꯃꯄꯨꯔꯣꯏꯕꯗꯨꯅ ꯑꯗꯨꯛ ꯁꯥꯎꯔꯕꯗꯨ ꯐꯥꯎꯕ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯉꯁꯤꯗꯤ ꯅꯪ ꯑꯩꯕꯨ ꯐꯨꯔꯕ ꯅꯠꯇ꯭ꯔꯣ ꯅꯈꯨꯠꯇꯨꯅ ꯑꯩꯕꯨ ꯐꯨꯕ ꯉꯝꯂꯕ ꯅꯠꯇ꯭रो ꯐꯩ ꯑꯗꯨꯛ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯗꯨꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯂꯩꯔꯨꯗꯣꯏꯅꯣ ꯆꯠꯈꯤꯅꯤꯌꯦ ꯑꯩ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯗꯧ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯏꯃꯥ ꯄꯥꯕꯨꯡ ꯇꯥꯖꯧ ꯏꯅꯝꯃ ꯃꯌꯥꯝ ꯂꯩꯅ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦꯗꯣ ꯌꯦꯡꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗ ꯂꯩꯃ ꯆꯪꯂꯛꯏ ꯉꯥꯏꯈꯣ ꯀꯔꯤꯅꯣ ꯅꯣꯏꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥ ꯌꯨꯝꯁꯤ ꯑꯍꯜ ꯄꯥꯟꯗꯕ ꯌꯨꯝꯂꯣ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯒꯅꯨꯀꯣ ꯅꯣꯏ ꯑꯍꯜ ꯅꯪꯅ ꯐꯠꯇꯕꯗꯒꯤ ꯄꯨꯝꯅꯃꯛꯁꯤ ꯊꯣꯛꯂꯤꯕꯅꯤ ꯅꯆꯥ ꯅꯃꯧꯕꯨ ꯆꯞ ꯃꯥꯟꯅꯅ ꯎꯕ ꯉꯝꯗꯕ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯑꯆꯥꯟꯕꯤꯔꯥꯏ ꯅꯥꯏꯕ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯆꯠꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯅꯤꯗꯅ ꯅꯣꯏ ꯑꯣ ꯑꯩꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕ ꯑꯣꯏꯔꯦ ꯐꯔꯦ ꯅꯪ ꯆꯠꯂꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯈꯥꯝꯂꯔꯣꯏ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯛꯈꯤꯗ꯭ꯔꯥ ꯈꯟꯗꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯈꯜꯂꯕꯅꯤꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯔꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯪꯕు ꯀꯧꯕ ꯂꯥꯛꯄꯗꯤ ꯇꯧꯔꯔꯣꯏ ꯅꯁꯥꯅ ꯅꯁꯥꯒꯤ ꯅꯔꯥꯜꯗꯣ ꯈꯪꯖꯔꯒ ꯌꯨꯝꯁꯤꯗ ꯈꯣꯡꯅ ꯊꯣꯡꯅ ꯍꯜꯂꯛꯀꯦ ꯍꯥꯏꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯨꯝꯁꯤꯗ ꯅꯪꯒꯤꯗꯃꯛ ꯊꯣꯡ ꯆꯥꯎꯅ ꯍꯥꯡꯂꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯂꯤ ꯌꯨꯝꯁꯤꯗ ꯅꯪꯒꯤ ꯅꯐꯝ ꯑꯃ ꯆꯥꯎꯅ ꯀꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯋꯥꯈꯜ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯈꯟꯊꯔꯒ ꯆꯠꯂꯨ ꯀꯔꯤ ꯑꯃꯨꯛ ꯈꯟꯊꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯖꯅꯤꯡꯗꯦ ꯑꯁꯨꯛ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ ꯌꯨꯝꯁꯤꯗ ꯀꯩꯗꯧꯕꯒꯤ ꯂꯩꯗꯣꯏꯅꯣ
ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯊꯣꯛꯈ꯭ꯔꯦ ꯋꯥꯈꯜ ꯑꯃꯠꯇꯁꯨ ꯈꯟꯊꯗꯦ ꯃꯥꯅ ꯈꯟꯕꯗꯨꯅ ꯆꯨꯝꯂꯦ ꯈꯟꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯂꯩꯃ ꯑꯃꯗꯤ ꯄꯥꯔꯤꯁꯨ ꯂꯩꯔꯥꯡꯕꯨ ꯈꯥꯝꯂꯨꯗꯦ ꯃꯥꯅ ꯆꯠꯈ꯭ꯔꯕꯗ ꯑꯅꯤꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯩꯃ ꯄꯥꯔꯤꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯆꯧꯕ ꯀꯩꯁꯨ ꯈꯟꯒꯅꯨ ꯃꯥꯅ ꯆꯠꯂꯤꯕꯁꯤ ꯌꯥꯝꯅ ꯐꯔꯤꯕꯅꯤ ꯄꯨꯟꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯗ꯭ꯔꯦꯕ ꯃꯄꯥꯝꯗ ꯆꯠꯂꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯅꯤ ꯃꯇꯝ ꯑꯃꯗ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯂꯕ ꯀꯥꯟ ꯄꯨꯟꯁꯤꯒꯤ ꯑꯥꯔꯊ ꯈꯪꯂꯕ ꯀꯥꯟꯗ ꯁꯣꯏꯗꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯈꯤꯒꯅꯤ ꯀꯔꯤ ꯍꯥꯏꯗꯨꯅꯣ ꯈꯪꯗ꯭ꯔꯤ ꯃꯥꯏꯁꯨ ꯃꯥꯅ ꯈꯖꯤꯛꯇꯪ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯥꯒꯤ ꯃꯀꯣꯛꯁꯤꯗ ꯑꯐꯕ ꯑꯃꯠꯇ ꯈꯟꯕꯁꯨ ꯉꯝꯗꯦ ꯀꯩꯗꯧꯔꯨꯒꯅꯣ ꯈꯜꯂꯒ ꯑꯩ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯌꯥꯔꯦ ꯀꯥ ꯍꯦꯟꯅ ꯈꯜꯂꯨꯔꯅꯨ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯥꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯅꯪꯁꯨ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯟꯕꯗꯤ ꯌꯥꯗꯦ ꯀꯇꯨ ꯀꯔꯟ ꯇꯧꯔꯕꯗꯤ ꯏꯃꯥꯅ ꯉꯥꯛꯄꯤꯔꯣꯏꯀꯣ ꯑꯩꯕꯨ ꯑꯗꯨꯝꯕ ꯃꯤꯔꯅꯤ ꯏꯃꯥ ꯉꯁꯤ ꯐꯥꯎꯗ ꯑꯩꯒꯤ ꯐꯠꯇꯕ ꯀꯔꯤ ꯄꯥꯎ ꯇꯥꯈ꯭ꯔꯒꯦ ꯅꯁꯥꯁꯨ ꯈꯪꯉꯤ ꯐꯔꯦꯁꯦ ꯃꯥꯁꯨ ꯃꯇꯝ ꯈꯔ ꯑꯥꯗ ꯂꯩꯔꯒ ꯈꯔ ꯁꯦꯝꯗꯣꯛꯆꯔꯁꯅꯨ ꯅꯪꯁꯨ ꯊꯕꯛ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯑꯁꯣꯝꯗꯅ ꯂꯩꯔ ꯃꯄꯥꯝꯗ ꯍꯦꯟꯖꯤꯟꯅ ꯄꯥꯎ ꯇꯝꯃꯤ ꯑꯩꯁꯤ ꯏꯆꯥ ꯄꯣꯛꯇ꯭ꯔꯦꯅ ꯌꯨꯝꯗꯨꯗ ꯃꯤ ꯑꯃ ꯑꯣꯏꯅ ꯈꯟꯕꯤꯕ ꯅꯠꯇꯦ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯃꯣꯏꯒꯤ ꯃꯤꯅꯥꯏꯅꯦꯅ ꯈꯜꯂꯤꯕꯅꯤ ꯁꯥ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯩ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯩꯕꯨ ꯀꯅꯥꯁꯨ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯎꯁꯤꯠꯇꯅꯒ ꯇꯧꯔꯤꯒꯦ ꯑꯩꯒꯤꯁꯨ ꯃꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯔ ꯃꯥꯜꯂꯦ ꯏꯟꯗꯨꯅ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯝꯒꯅꯤꯌꯦ ꯐꯅꯁꯨ ꯍꯥꯏꯔꯕꯅꯤ ꯏꯟꯕ ꯀꯧꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯐꯥꯎ ꯅꯪꯇ ꯉꯥꯡꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯤꯕꯗꯨꯅꯤ ꯅꯪꯒꯤ ꯅꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ ꯑꯆꯨꯝꯕ ꯁꯥꯗꯅ ꯉꯥꯡꯂꯅꯨ ꯈꯤꯠ ꯑꯣ ꯅꯣꯏꯅ ꯐꯥꯎ ꯑꯩꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯕꯅꯤ ꯑꯣ ꯂꯥꯟꯕꯨ ꯂꯥꯜꯂꯨꯗ꯭ꯔꯗꯤ ꯐꯩ ꯍꯥꯏꯔꯤꯅꯤ ꯅꯪꯅꯒ ꯂꯥꯜꯂꯝꯃꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯏꯀꯥꯏꯗꯣꯔꯤꯕꯅꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩ ꯌꯨꯝꯁꯤ ꯂꯩꯔꯒꯦ ꯂꯥꯛꯑꯕꯅꯤ ꯂꯩꯔꯣ ꯂꯩꯔꯣ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯍꯦꯛ ꯂꯩꯔꯣ ꯑꯗꯨꯕꯨ ꯅꯅꯝꯃ ꯍꯣꯏꯅ ꯉꯥꯡꯕ ꯁꯛꯄꯗꯤ ꯈꯨꯝꯕ ꯌꯥꯗꯦꯀꯣ ꯃꯇꯦꯡ ꯄꯥꯡꯅꯗꯅ ꯂꯩꯒꯗꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯥꯡ ꯃꯄꯥꯝꯗꯨꯗ ꯂꯩꯔꯦ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯑꯗꯨꯃꯛ ꯇꯧꯔꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯧ ꯑꯣꯏꯔꯤꯕ ꯃꯅꯝꯕ ꯁꯅꯥꯗꯤ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯂꯩꯔꯥꯡ ꯀꯣꯟꯁꯤꯃꯨꯛꯇ ꯐꯦꯡꯗꯣꯛ ꯑꯩ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯀꯣꯛ ꯉꯥꯎꯔꯦ ꯀꯩꯅꯣ ꯏꯅꯝꯃ ꯑꯩꯅ ꯌꯨꯝꯁꯤ ꯂꯥꯛꯇꯨ ꯂꯩꯔꯤꯕꯁꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯨꯞꯅꯣ ꯃꯌꯥꯝꯁꯦ ꯇꯧꯔꯨꯒꯦꯅ ꯂꯥꯛꯏꯔꯣ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯒꯦꯅ ꯂꯥꯛꯏꯅꯤ ꯑꯗꯨ ꯐꯥꯎ ꯐꯦꯡꯕ ꯉꯝꯗ꯭ꯔꯗꯤ ꯀꯩꯗꯧꯕꯒꯤ ꯃꯧ ꯑꯣꯏꯔꯛꯏꯅꯣ ꯏ ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ ꯌꯨꯝꯁꯤꯗ ꯑꯩꯗꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯥꯛꯄ꯭ꯔꯣ ꯅꯠꯇꯦ ꯃꯧ ꯍꯥꯏꯁꯤꯕꯨ ꯃꯤꯅꯥꯏꯔꯣ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯍꯥꯏꯕꯅꯤ ꯅꯪꯅ ꯌꯨꯝꯁꯤꯗ ꯐꯝꯖꯥ ꯆꯥꯗꯨ ꯂꯩꯕꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯒꯦ ꯍꯦꯔꯦ ꯏꯅꯝꯃꯒꯤ ꯋꯥꯉꯥꯡꯗꯨꯗꯤ ꯍꯦꯟꯃꯜꯂꯤꯗ ꯌꯨꯝꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯂꯒ ꯃꯄꯨꯒꯗꯤ ꯁꯥꯔꯛꯀꯅꯣ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯋꯥꯒꯤ ꯃꯌꯨꯝꯗ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯕꯗꯣ ꯃꯐꯝꯁꯤꯗꯗꯤ ꯌꯥꯔꯣꯏ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯝꯆꯠ ꯆꯠꯂꯨ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯏꯆꯥ ꯄꯤꯛꯄꯁꯤꯒ ꯄꯨꯝꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯌꯦꯡꯗꯨꯅ ꯂꯩꯕꯕꯨ ꯉꯝꯃꯤꯅꯦ ꯅꯋꯥꯒꯤ ꯃꯌꯨꯝꯗ ꯆꯠꯅꯗꯅ ꯍꯜꯂꯛꯂꯤꯕꯗꯣ ꯅꯔꯝ ꯆꯠꯇꯨꯅ ꯑꯣꯏꯔꯝꯒꯅꯤ ꯃꯤꯒꯤ ꯂꯤꯆꯠ ꯆꯠꯂꯕꯗꯤ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯅꯒꯗꯕ ꯍꯦ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯂꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯈꯔ ꯌꯥꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯐꯥꯎ ꯉꯝꯂꯣꯏ ꯍꯔꯦ ꯑꯣꯟꯊꯣꯛꯅ ꯉꯝꯕꯤꯔꯦꯗ ꯅꯇꯤꯛ ꯂꯩꯔꯗꯤ ꯑꯩꯁꯤ ꯂꯩꯍꯜꯂꯨꯅꯨꯅꯦ ꯅꯪꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤ ꯑꯃꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯗꯕ ꯅꯠꯇꯤꯛꯂꯣ ꯌꯨꯝꯁꯤꯗ ꯀꯨꯁꯤ ꯇꯧꯕꯗ ꯃꯄꯥ ꯀꯅꯥꯅ ꯃꯣꯗꯣ ꯂꯩꯁꯤꯟꯗꯣꯔꯤꯒꯦ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯌꯨꯝꯁꯤꯗ ꯀꯅꯥꯅ ꯍꯦꯟꯅ ꯍꯛ ꯆꯥꯎꯅ ꯂꯩ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯁꯦ ꯉꯁꯤ ꯍꯦꯛ ꯇꯧꯗꯕꯗ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯑꯣ ꯅꯪꯅ ꯌꯥꯝꯅ ꯈꯪꯅꯤꯡꯂꯕ ꯅꯠꯇ꯭ꯔꯣ ꯌꯨꯝꯁꯤꯗ ꯀꯅꯥꯅ ꯍꯦꯟꯅ ꯆꯥꯎꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯃꯥꯒꯤ ꯃꯃꯥꯕꯨ ꯀꯧꯏ ꯏꯃꯥ ꯀꯥꯏ ꯂꯩꯒꯦ ꯏꯃꯥ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯏꯟꯗꯨꯁꯨ ꯆꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯣ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯁꯤ ꯌꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣ ꯑꯩꯁꯤ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯂꯕꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯦ ꯅꯠꯇꯦ ꯑꯩꯁꯤ ꯌꯨꯝꯁꯤ ꯀꯅꯥꯅꯣꯕ ꯑꯩꯁꯤ ꯃꯤꯅꯥꯏꯔꯣ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯅꯪꯅ ꯄꯨꯝꯅꯃꯛ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯇꯧꯕ ꯂꯣꯏꯅ ꯌꯥꯏꯅ ꯁꯤꯗ ꯋꯥ ꯑꯣꯏꯅ ꯉꯥꯡꯅꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯔꯤꯒꯦ ꯍꯥꯏꯅꯗ꯭ꯔꯕꯁꯨ ꯅꯁꯥꯅ ꯈꯪꯅ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯑꯦ ꯑꯩꯁꯤ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯂꯤꯔꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯀꯩꯒꯤ ꯇꯧꯗꯣꯏꯕ ꯍꯩ ꯃꯁꯤꯗ ꯃꯤꯅꯥꯏ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯔꯤꯕꯔꯣ ꯌꯨꯝ ꯑꯃꯗ ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥ ꯅꯠꯇꯕ꯭ꯔꯣ ꯅꯅꯝ ꯑꯁꯤꯅ ꯑꯉꯥꯡ ꯑꯄꯤꯛꯄ ꯆꯦꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯔꯤꯕꯁꯦ ꯅꯪ ꯌꯦꯡꯂꯒ ꯂꯩꯕ ꯉꯝꯂꯤꯕ꯭ꯔꯣ ꯅꯪꯅ ꯂꯣꯏꯅ ꯇꯧꯕꯤꯕ ꯐꯥꯎ ꯌꯥꯗ꯭ꯔꯣ ꯅꯕꯨꯛ ꯐꯠꯇꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯑꯩꯁꯤ ꯅꯆꯥꯅꯤ ꯅꯆꯥꯅꯕꯨ ꯑꯗꯨꯛꯀꯤ ꯅꯨꯡꯁꯤ ꯂꯩꯇꯕ ꯂꯥꯏꯕꯛꯁꯤ ꯊꯤꯗꯅ ꯃꯊꯣꯡ ꯆꯥꯗꯕ ꯌꯨꯝ ꯑꯃꯗ ꯂꯩꯔꯨꯔꯦ ꯂꯥꯏꯕꯛ ꯊꯤꯗꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ ꯈꯤꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯅꯨ ꯍꯥꯏꯕꯁꯨ ꯈꯟꯗꯕ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯥꯔꯣ ꯍꯥꯏ ꯏꯃꯥ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗꯦ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯌꯥꯝꯅ ꯃꯥꯜꯂꯤꯀꯣ ꯅꯅꯝꯃꯒꯤ ꯃꯃꯥꯡꯗ ꯏꯃꯥ ꯌꯥꯝ ꯏꯀꯥꯏꯖꯩ ꯅꯅꯝꯃꯗꯤ ꯑꯉꯥꯡ ꯑꯄꯤꯛꯄꯁꯦ ꯆꯦꯜꯂ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯗ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯅꯤ ꯑꯩꯒꯤ ꯁꯦꯕꯥꯁꯨ ꯑꯃꯨꯛ ꯇꯧꯔꯤꯕ
ꯑꯩꯗ ꯅꯠꯇꯅ ꯃꯀꯨꯒꯤ ꯁꯦꯕꯥꯁꯨ ꯇꯧꯔꯤ ꯅꯪꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯆꯞ ꯆꯥꯅ ꯈꯪꯏ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯃꯤꯔꯣꯜ ꯂꯣꯟꯗꯕ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯌꯣꯛꯈꯠꯇꯨꯅ ꯊꯝꯒꯗꯕ ꯃꯃꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯅꯅꯝꯃꯗ ꯍꯪꯀꯠꯅ ꯅꯆꯤꯟ ꯈꯨꯝꯂꯒ ꯉꯥꯡꯕꯁꯨ ꯌꯥꯔꯣꯏ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯅ ꯃꯆꯥ ꯅꯤꯉꯣꯜꯒꯤ ꯃꯤꯆꯪ ꯆꯪꯒꯗꯕ ꯃꯃꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯅꯅꯝꯃꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤ ꯅꯪꯅ ꯃꯇꯧ ꯇꯝꯕ ꯉꯝꯅꯕ ꯍꯣꯠꯅꯧ ꯑꯩꯁꯤ ꯌꯨꯝꯁꯤꯗ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅꯤꯀꯣ ꯑꯗꯨꯗꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯏꯟꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ ꯃꯆꯥꯕꯨ ꯋꯥꯈꯜ ꯇꯥꯔꯁꯅꯨ ꯈꯟꯗꯨꯅ ꯕꯦꯝꯃ ꯃꯤ ꯍꯥꯏꯕꯁꯦ ꯃꯈꯜ ꯌꯥꯝꯕꯅꯤ ꯅꯪꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯋꯥꯈꯜ ꯃꯥꯒꯤ ꯋꯥꯈꯜ ꯀꯅꯥ ꯑꯃꯒꯤ ꯋꯥꯈꯜꯁꯦ ꯆꯞ ꯃꯥꯟꯅꯕ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ ꯅꯪꯅ ꯈꯜꯂꯤꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯕꯁꯨ ꯂꯥꯟꯒꯅꯤ ꯑꯗꯨꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤ ꯍꯥꯏꯕꯁꯤꯗꯤ ꯇꯣꯉꯥꯟꯅ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤ ꯌꯨꯝ ꯑꯃꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯊꯣꯡ ꯃꯥꯟꯅꯅ ꯍꯣꯠꯅꯃꯤꯟꯅꯔꯕꯗꯤ ꯏꯃꯨꯡꯗꯣ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯂꯥꯛꯏ ꯃꯤ ꯃꯌꯥꯝ ꯂꯩꯔꯒ ꯑꯁꯨꯕ ꯑꯃꯅ ꯁꯨꯔꯕꯗꯤ ꯏꯃꯨꯡꯗꯣ ꯀꯩꯗꯧꯅꯨꯡꯗ ꯆꯥꯎꯈꯠꯄ ꯄꯨꯔꯛꯎ ꯑꯗꯨꯒ ꯃꯤ ꯃꯌꯥꯝ ꯂꯩꯕ ꯏꯃꯨꯡꯗꯨꯗ ꯑꯩꯇꯅ ꯄꯨꯝꯅꯃꯛ ꯁꯨ ꯅꯣꯝꯂꯕꯗꯤ ꯅꯣꯡꯃꯗꯤ ꯋꯥꯔꯛꯄ ꯃꯤꯀꯨꯞꯇ ꯁꯥꯎꯔꯛꯄ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯂꯤꯕꯅꯤ ꯑꯍꯥꯎꯕꯁꯨ ꯄꯨꯝꯅꯃꯛꯅ ꯆꯥꯅꯤꯡꯂꯤꯕꯅꯤ ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝꯊꯥꯒꯤ ꯑꯌꯨꯛꯇꯨꯗ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯗꯅ ꯇꯧꯕꯕꯨꯗꯤ ꯐꯃꯨꯡꯗ ꯐꯩꯖꯨꯞ ꯂꯨꯝꯅ ꯁꯨꯞꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯅꯔꯤꯕꯅꯤ ꯈꯪꯉꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯀꯝꯗꯧꯅ ꯄꯨꯟꯁꯤꯁꯤ ꯍꯤꯡꯕ ꯌꯥꯒꯅꯤ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯋꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯅꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤ ꯇꯧꯗ ꯌꯥꯗꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕꯅ ꯇꯜꯂꯕꯁꯨ ꯇꯟꯅ ꯇꯧꯗ ꯌꯥꯗꯦ ꯈꯜꯂꯒ ꯇꯧꯅꯔꯤꯕꯅꯤ ꯅꯪꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯀꯝꯗꯧꯅ ꯂꯩꯒꯦ ꯍꯥꯏꯕꯁꯨ ꯏꯃꯥ ꯂꯣꯏꯅ ꯈꯪꯏ ꯅꯋꯥꯅ ꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯏꯅꯦꯝ ꯏꯀꯨꯒꯤ ꯃꯈꯥꯗ ꯂꯩꯕ ꯍꯥꯏꯕꯁꯤꯒꯤ ꯃꯍꯥꯎ ꯑꯃꯁꯨ ꯂꯩꯕꯅꯤ ꯃꯅꯦ ꯃꯀꯨꯒꯤ ꯃꯈꯥ ꯊꯥꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯕꯨ ꯂꯩꯀꯥꯏ ꯈꯨꯜꯅ ꯏꯀꯥꯏ ꯈꯨꯝꯅꯩ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯂꯤ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯁꯃꯥꯖꯀꯤ ꯃꯤꯠꯌꯦꯡ ꯀꯌా ꯑꯃ ꯆꯪꯂꯛꯀꯗꯧꯔꯤꯕꯅꯤ ꯅꯪꯅ ꯅꯨꯄా ꯃꯌꯨꯝꯗ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗꯤ ꯏꯃꯨꯡ ꯑꯃꯠꯇꯗꯁꯨ ꯆꯟꯅꯔꯣꯏ ꯅꯪꯒꯤ ꯅꯅꯦꯝꯗꯣ ꯐꯠꯇꯕ ꯅꯅꯦꯝ ꯅꯠꯇꯦꯅꯦ ꯕꯦꯝꯃ ꯅꯪꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯈꯜꯂꯤꯕꯗꯣ ꯅꯪꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯅꯪꯅ ꯅꯨꯡꯉꯥꯏꯗꯨꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯃꯐꯝ ꯑꯁꯤ ꯅꯪꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯃꯌꯨꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗꯤ ꯅꯪꯒꯤ ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯂꯩꯔꯤꯕ ꯅꯅꯦꯝ ꯅꯀꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯅꯪꯒꯤ ꯑꯁꯦꯡꯕ ꯑꯔꯦꯞꯄ ꯌꯨꯝꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯊꯣꯡ ꯂꯣꯜꯍꯟꯅꯕ ꯅꯁꯥꯅ ꯈꯛꯁꯤꯟꯒꯅꯨ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯟ ꯅꯪꯅ ꯎꯔꯤꯕ ꯅꯪꯒꯤ ꯅꯅꯝ ꯑꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯤ ꯍꯥꯏꯕꯗꯣ ꯃꯥꯅ ꯑꯣꯏꯔꯕꯅꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯐꯝꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅꯤ ꯂꯩꯔꯥꯡ ꯑꯁꯤꯗꯤ ꯃꯅꯝꯃꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏꯔꯤ ꯃꯥꯅ ꯉꯥꯡꯂꯨꯔꯤꯕ ꯃꯌꯥꯝꯗꯨꯒ ꯍꯦꯟꯅ ꯏꯀꯥꯏꯕ ꯍꯦꯟꯖꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯐꯠꯇꯦ ꯈꯜꯂꯨꯔꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯕꯨꯁꯨ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯄꯒꯨꯝ ꯇꯧꯏ ꯃꯈꯧ ꯄꯣꯡꯅ ꯉꯥꯡꯂꯨꯔꯤꯕ ꯋꯥ ꯃꯌꯥꯝ ꯑꯗꯨꯒ ꯃꯅꯝꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯃꯗꯤ ꯃꯄꯥꯝꯒꯤ ꯃꯅꯝ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯦꯟꯅꯕ ꯀꯩꯁꯨ ꯂꯩꯇꯦ ꯃꯥ ꯈꯛꯇꯅꯤ ꯇꯣꯉꯥꯟ ꯇꯥꯔꯤꯕꯁꯤ ꯃꯥꯅ ꯆꯨꯝꯂꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯉꯥꯡꯂꯨꯔꯤꯕ ꯃꯌꯥꯝꯗꯨ ꯃꯔꯩꯅꯤ ꯃꯥꯁꯨ ꯃꯤꯅꯤ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯂꯤꯕꯅꯤ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯑꯗꯨꯝ ꯃꯥ ꯃꯉꯥꯏꯔꯦ ꯐꯔꯤꯕꯁꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅೋ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯃꯃꯥꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯤꯟꯗꯨꯅ ꯇꯥꯛꯂꯕꯁꯤꯗꯗꯤ ꯂꯩꯔꯥꯡ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯃꯄꯥꯝꯗꯁꯨ ꯀꯨꯏꯅ ꯂꯩꯕ ꯌꯥꯒꯅꯤ ꯊꯥꯖꯗꯦ ꯂꯩꯁꯥꯔꯤꯉꯩꯗ ꯄꯪꯂꯩ ꯃꯔꯩꯔꯕꯁꯨ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯃꯥꯕꯨ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯑꯣꯏꯈ꯭ꯔꯦ ꯏꯃꯥ ꯏꯅꯝꯃ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯂꯥꯜꯂꯝꯃꯤ ꯃꯤꯒꯤ ꯑꯐ ꯅꯨꯡꯉꯥꯏꯕ ꯇꯥꯟꯈꯠꯂꯛꯄ ꯎꯕꯗ ꯁꯥꯎꯅꯤꯡꯕ ꯃꯤꯅ ꯍꯔꯥꯎꯕ ꯎꯔꯒ ꯋꯥꯕ ꯑꯩꯗ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯈꯜꯂꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯪꯁꯐꯝ ꯂꯩꯔꯛꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯃꯤꯄꯥꯏꯔꯤ ꯏꯅꯝꯃ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯉꯣꯜ ꯑꯃ ꯑꯣꯏꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯂꯥꯛꯄꯗ ꯏꯅꯝꯃꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯑꯣꯛꯄꯤꯕ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯕꯤ ꯉꯥꯡꯕꯤꯕ ꯇꯧꯕ ꯄꯨꯝꯅꯃꯛ ꯑꯩ ꯅꯤꯡꯁꯤꯡꯂꯤ ꯑꯩꯒꯤ ꯏꯅꯝꯃꯗꯤ ꯑꯐꯕꯤ ꯌꯨꯝꯂꯩꯃ ꯑꯃꯒꯤ ꯒꯨꯟ ꯆꯞ ꯆꯥꯅ ꯆꯦꯟꯕ ꯑꯩꯒꯤ ꯏꯅꯝꯃꯅꯤ ꯑꯩꯅ ꯐꯠꯂꯨꯗꯕꯅ ꯄꯨꯝꯅꯃꯛꯄꯨ ꯐꯠꯇꯅ ꯎꯔꯨꯕꯅꯤ
ꯑꯩꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯈꯪꯏ꯫ ꯑꯩꯕꯨ ꯏꯆꯥ ꯌꯥꯎꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯏꯅꯦꯝ ꯏꯀꯨ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯅ ꯅꯣꯡꯃꯇ ꯄꯟꯗꯨꯅ ꯉꯥꯡꯈꯤꯗ꯭ꯔꯤ꯫ ꯑꯩꯇꯅ ꯐꯠꯇꯅ ꯈꯜꯂꯨꯕꯅꯤ, ꯃꯩꯔꯤ ꯁꯣꯏꯅꯁꯨ ꯈꯠꯂꯨꯕꯅꯤ꯫ ꯀꯩꯁꯨ ꯂꯥꯟꯖꯗꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯐꯠꯇꯅ ꯎꯔꯨꯕꯅꯤ꯫ ꯏꯃꯥ, ꯏꯅꯝꯃ, ꯅꯈꯣꯏ ꯑꯅꯤꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯃꯤꯀꯞ ꯊꯣꯛꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯔꯛꯂꯕ ꯃꯤꯀꯨꯞꯁꯤꯗ ꯑꯩ ꯌꯨꯝꯗꯨꯗ ꯈꯣꯡꯁꯤ ꯊꯥꯡꯖꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ꯫ ꯏꯟꯗꯨꯅ, ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯉꯥꯡꯂꯝꯕ ꯁꯛꯂꯝꯕ ꯄꯨꯝꯕ ꯃꯈꯣꯏꯅꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯂꯔꯣꯏ꯫ ꯍꯣꯏ, ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯈꯣꯏ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯠꯇꯦ꯫ ꯂꯥꯜꯂꯦ, ꯁꯣꯏꯈ꯭ꯔꯦ, ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯗ ꯉꯥꯛꯂꯣꯏꯗꯕ ꯀꯅꯥꯅꯣ? ꯏꯃꯥꯅ ꯏꯆꯥꯕꯨ ꯊꯤꯟꯒꯅꯤ꯫ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯒꯤ ꯑꯁꯣꯏꯕꯗꯣ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯅꯤ꯫ ꯅꯪꯅꯕꯨ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯏꯃꯥꯅ ꯄꯨꯝꯕ ꯃꯥꯌꯣꯛꯅꯒꯦ꯫ ꯁꯅꯥꯅ, ꯏꯕꯦꯝꯃ, ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯄꯪꯄꯥꯟ ꯄꯥꯟꯕ ꯌꯥꯗꯕꯅꯤ꯫ ꯏꯅꯦꯝ ꯏꯀꯨ ꯏꯄꯨꯔꯣꯏꯕ ꯍꯥꯏꯕꯁꯤꯡꯁꯤꯒꯤ ꯃꯔꯨꯞ ꯊꯨꯞꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥ ꯎꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ? ꯅꯪꯒꯤ ꯇꯥꯆꯧ ꯏꯅꯝꯃꯒꯤ ꯏꯆꯥꯁꯤꯁꯨ ꯅꯪꯒꯤꯅꯤ꯫ ꯅꯣꯏꯒꯤ ꯅꯅꯥꯎꯅꯨꯄꯥ ꯅꯅꯥꯎꯅꯨꯄꯤꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯃꯆꯥꯗꯨꯁꯨ ꯅꯪꯒꯤꯅꯤ꯫ ꯑꯄꯣꯛꯄ ꯏꯆꯥꯗꯅꯤ ꯏꯆꯥꯅꯤ ꯍꯥꯏꯒꯗ꯭ꯔꯅꯦ? ꯑꯄꯣꯛꯄ ꯃꯆꯥꯅ ꯐꯥꯎꯕ ꯃꯃꯥ ꯃꯄꯥꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪꯅ ꯃꯈꯣꯏꯕꯨ ꯃꯈꯥ ꯊꯥꯕ ꯅꯆꯥ ꯅꯅꯥꯎꯅꯤ ꯈꯜꯂꯒ ꯂꯨꯅ ꯆꯥꯅ ꯇꯧꯔꯒꯗꯕꯨ ꯀꯅꯥꯅ ꯅꯪꯕꯨ ꯍꯟꯅ ꯌꯦꯡꯂꯣꯏꯗꯒꯦ? ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜꯇꯅ ꯌꯣꯝꯗꯨꯅ ꯄꯣꯛꯂꯛꯂꯕꯅꯤ꯫ ꯃꯄꯨꯅ ꯆꯥꯜꯂꯕꯗꯤ ꯅꯪꯒꯤꯁꯨ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥ ꯑꯃ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ꯫ ꯏꯅꯝꯃ, ꯏꯃꯥ, ꯅꯈꯣꯏꯅ ꯑꯩꯕꯨ ꯌꯨꯝꯗ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨ꯫ ꯑꯩ ꯃꯈꯣꯏꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯑꯩꯒꯤ ꯏꯅꯦꯝꯕꯨꯁꯨ ꯏꯈꯨꯠ ꯄꯦꯅ ꯁꯦꯕꯥ ꯇꯧꯖꯅꯤꯡꯉꯤ꯫ ꯑꯁꯨꯝꯅ ꯏꯟꯗꯨ ꯑꯃꯗꯤ ꯁꯅꯥ ꯃꯈꯣꯏ ꯆꯠꯇꯨꯅ ꯂꯩꯔꯥꯡꯕꯨ ꯄꯥꯔꯤꯍꯣꯏꯒꯤ ꯌꯨꯝꯗ ꯊꯤꯜꯂꯛꯏ꯫ ꯂꯩꯔꯥꯡ ꯏꯀꯣꯏ ꯀꯣꯏꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯗꯨꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯆꯪꯏ꯫ ꯂꯩꯃ, ꯃꯃꯧꯅ ꯌꯨꯝꯗꯨꯗ ꯂꯥꯛꯂꯤꯕꯗꯨ ꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯃꯅꯦꯝ ꯑꯣꯏꯕꯤ ꯃꯥꯅ ꯃꯃꯧꯕꯨ ꯎꯕꯗ ꯉꯥꯡꯅꯈꯤꯕ ꯄꯨꯝꯕ ꯀꯥꯎꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯒ ꯃꯃꯧ ꯑꯃꯗꯤ ꯃꯉꯥꯏꯕꯨ ꯀꯧꯔꯛꯏ꯫ ꯍꯩꯃꯥ, ꯏꯅꯝꯃ, ꯆꯪꯉꯛꯑꯣ꯫ ꯂꯩꯔꯥꯡ, ꯅꯪꯁꯨ ꯍꯜꯂꯛꯂꯕꯔꯣ? ꯂꯩꯔꯥꯡ ꯏꯀꯥꯏꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯇꯕꯁꯤ ꯏꯃꯥ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯝꯗ꯭ꯔꯤꯕꯅꯤ꯫ ꯏꯅꯝꯃ, ꯏꯆꯥꯁꯤ ꯄꯪꯂꯤꯔ ꯁꯤꯡꯂꯤꯔ ꯈꯪꯗꯦ ꯇꯧꯔꯤꯁꯤ꯫ ꯏꯅꯝꯃ ꯍꯣꯏꯗ ꯃꯆꯤꯟꯒ ꯈꯔ ꯈꯨꯝ ꯉꯥꯡꯗꯅ ꯇꯧꯋꯦ ꯍꯥꯏꯌꯦ꯫ ꯏꯅꯝꯃꯅ ꯅꯆꯥꯅꯤ ꯅꯃꯧꯅꯤ ꯈꯜꯂꯒ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯅꯝꯃꯅ ꯅꯈꯨꯠ ꯆꯥꯅꯕ ꯑꯗꯨꯃꯛ ꯋꯥꯔꯛꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ꯫ ꯉꯁꯤꯗꯤ ꯏꯃꯧꯒ ꯑꯩꯒ ꯏꯆꯥꯁꯤ ꯍꯦꯛꯇ ꯊꯤꯜꯂꯨꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯕꯅꯤ꯫ ꯀꯩꯁꯨ ꯈꯟꯗꯦꯅꯦ ꯑꯩꯕꯨꯗꯤ꯫ ꯃꯇꯝ ꯈꯔ ꯋꯥꯈꯜ ꯇꯥꯖꯁꯅꯨ ꯍꯥꯏꯗꯅ ꯆꯠꯍꯟꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯥꯟꯕꯒ ꯅꯠꯇꯦ꯫ ꯃꯧ ꯑꯃꯁꯤꯅꯗꯤ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯩꯅ ꯃꯉꯣꯟꯗ ꯂꯣꯟꯅ ꯀꯌꯥ ꯐꯣꯡꯅ ꯀꯌా ꯇꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯍꯜꯁꯤꯅꯅꯦ ꯋꯥꯈꯜ ꯇꯥꯗꯕꯁꯤꯗ ꯑꯩꯁꯨ ꯍꯦꯛ ꯈꯥꯝꯂꯨꯗ꯭ꯔꯕ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯒꯦꯔꯥ ꯇꯥꯔꯣꯏꯔꯥ ꯃꯥ ꯊꯣꯛꯄ ꯇꯧꯔꯁꯅꯨ꯫ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯖꯔꯔꯣꯏ, ꯆꯩꯖꯔꯔꯣꯏꯕ꯫ ꯏꯃꯧ ꯎꯗꯅ ꯂꯩꯕꯁꯤ ꯂꯩꯐꯝꯒ ꯈꯪꯗ꯭ꯔꯕꯅꯤ ꯏꯅꯝꯃꯁꯤ꯫ ꯏꯟꯗꯨ ꯅꯣꯛꯂꯒ, ꯑꯁꯨꯛ ꯐꯕ ꯃꯅꯦꯝ ꯑꯃ ꯐꯪꯂꯒ ꯑꯩꯒꯤ ꯏꯆꯥ ꯑꯉꯥꯎꯕꯤꯁꯤꯅ ꯋꯥꯈꯜ ꯍꯦꯛ ꯇꯥꯗꯗꯅ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯋꯥꯈꯜ ꯇꯥꯔꯒ ꯍꯜꯂꯛꯏꯅꯤ ꯏꯃꯥ꯫ ꯑꯩ ꯑꯐꯕꯤ ꯑꯣꯏꯔꯗꯣꯏꯅꯤ꯫ ꯊꯕꯛꯁꯨ ꯂꯣꯏꯅ ꯇꯧꯔꯗꯣꯏꯅꯤ꯫ ꯑꯗꯣ ꯃꯣꯏ ꯇꯥꯗꯦ꯫ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯑꯣ, ꯅꯪ ꯂꯩꯇꯕꯗꯨꯗ ꯂꯩꯐꯝꯒ ꯈꯪꯗ꯭ꯔꯕꯅꯤ ꯏꯆꯥꯗꯣ꯫ ꯏꯃꯨꯡꯗ ꯂꯩꯈꯤꯕꯅꯤ, ꯅꯐꯤꯒ ꯍꯣꯡꯂꯨꯔꯣ꯫ ꯑꯗꯨꯒ ꯆꯥꯛꯀ ꯍꯥꯎꯅ ꯊꯣꯡꯂꯒ ꯄꯤꯖꯊꯣꯛꯁꯤ ꯅꯅꯝꯃꯒ ꯅꯃꯥꯒꯁꯤ꯫ ꯑꯆꯧꯕꯗ ꯉꯥ ꯂꯩꯍꯜꯂꯨꯒꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯥꯡꯅ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯃꯍꯤ ꯂꯥꯡꯕ ꯍꯧꯔꯕ ꯏꯃꯨꯡꯗꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫